ꯑꯩꯗꯤ ꯔꯤꯖꯅꯦꯕꯜ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯈꯔ ꯉꯥꯎꯖꯩ ꯃꯔꯝꯗꯤ ꯑꯣꯏꯊꯣꯛꯑꯣꯏꯗꯕꯗ ꯀꯩ ꯍꯥꯏꯖꯟꯕ ꯈꯣꯠꯆꯟꯕ ꯁꯨꯝꯕꯁꯤꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯤ ꯐꯣꯇꯣꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯌꯦꯡꯉꯣ ꯍꯥꯏꯔꯒ 17th ꯁꯦꯟꯆꯨꯔꯤꯒꯤ ꯋꯥꯔꯤꯗꯨ ꯐꯣꯇꯣ ꯑꯁꯦꯡꯕꯗꯨ ꯎꯠꯄꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯨꯝ ꯔꯤꯖꯦꯛ ꯆꯠꯂ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯀꯦꯃꯦꯔꯥ ꯍꯥꯏꯁꯤ ꯄꯨꯊꯣꯔꯛꯇ꯭ꯔꯤꯑꯕ ꯀꯦꯃꯦꯔꯥ ꯍꯥꯏꯁꯦ 1830ꯗ ꯄꯨꯊꯣꯔꯛꯄꯅꯦꯕꯀꯣ ꯀꯦꯃꯦꯔꯥ ꯄꯨꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯐꯣꯇꯣꯗ ꯄꯨꯊꯣꯔꯛꯑꯗꯤ ꯑꯗꯨ ꯌꯥꯗꯦꯕ ꯀꯦꯃꯦꯔꯥ ꯂꯩꯔꯝꯗꯕꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟ ꯑꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯔꯣꯌꯦꯜ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯅ ꯀꯦꯃꯦꯔꯥꯒꯤ ꯃꯍꯨꯠꯅꯦꯕ ꯔꯣꯌꯦꯜ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯅꯤꯡꯊꯧꯅ ꯂꯥꯟ ꯆꯠꯄ ꯐꯥꯎꯗ ꯌꯨꯔꯣꯞꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯀꯣꯠꯁꯦ ꯖꯍꯥꯖ ꯑꯃ ꯇꯣꯈꯥꯏꯅ ꯊꯥꯞꯅ ꯇꯧꯔꯒ ꯂꯥꯟꯒꯤ ꯃꯩꯈꯨꯒ ꯇꯧꯕꯒꯗꯣ ꯂꯥꯟ ꯀꯥꯞꯅꯕ ꯈꯣꯠꯄꯁꯦ ꯌꯦꯛꯏꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨ ꯐꯣꯇꯣꯒ꯭ꯔꯥꯐꯤꯅꯦꯕ ꯑꯗꯣ ꯐꯣꯇꯣꯒ꯭ꯔꯥꯐ ꯇꯧꯔꯤꯅꯦꯕꯗꯣ ꯑꯗꯨꯅ ꯃꯣꯏꯅ ꯏꯁꯀꯦꯠꯁ ꯑꯣꯏꯅ ꯄꯨꯔꯛꯄ ꯌꯥꯏ ꯐꯤꯅꯤꯁꯤꯡ ꯇꯆꯇꯨꯅ ꯅꯤꯡꯊꯧꯒꯤ ꯔꯣꯌꯦꯜ ꯀꯣꯔꯠꯀꯤ ꯏꯁꯇꯦꯗꯤꯑꯣꯗꯨꯗ ꯀꯣꯟꯅ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯤꯡꯊꯧꯅ ꯄꯤꯛꯅꯤꯛ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯝ ꯇꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯂꯦ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯗ ꯃꯣꯏ ꯑꯗꯨ ꯂꯣꯏ ꯌꯦꯛꯑꯦꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ RKCS ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯑꯩꯒꯤꯗꯤ ꯑꯄꯣꯛꯄꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯌꯥꯝꯅ RKCS ꯍꯥꯏꯅ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ RKCSꯁꯤ ꯔꯥꯖꯀꯨꯃꯥꯔ ꯆꯟꯗ꯭ꯔꯖꯤꯠ ꯁꯅꯥ ꯁꯤꯡ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ 1947ꯗ ꯃꯥꯒꯤ ꯑꯥꯔꯠ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ 1947ꯗ ꯃꯦꯛꯁꯋꯦꯜ ꯕꯖꯥꯔꯗ ꯂꯤꯡꯈꯠꯂꯦꯕ ꯑꯗꯨꯗ ꯑꯍꯥꯟꯕꯗ ꯆꯤꯇ꯭ꯔꯥꯂꯌꯥ ꯈꯛꯇꯪ ꯍꯥꯏꯔꯝꯃꯦ ꯆꯤꯇ꯭ꯔꯥꯂꯌꯥ ꯈꯤꯇꯪ ꯍꯥꯏꯔꯝꯕꯁꯤꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯍꯜ ꯕꯤꯀꯝ ꯍꯥꯏꯅ ꯑꯐꯥꯎꯕ ꯁ꯭ꯀꯣꯂꯔ ꯁꯔꯀꯥꯔꯒꯤꯁꯨ ꯑꯆꯧꯕ ꯐꯝ ꯄꯥꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯌꯟ ꯑꯐꯥꯎꯕ ꯑꯃ ꯂꯩ ꯃꯥꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯁꯤꯗ ꯅꯪ ꯆꯤꯇ꯭ꯔꯥꯂꯌꯥ ꯈꯤꯇꯪ ꯍꯥꯏꯔꯤꯗꯣ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯃꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯕꯁꯤꯗ ꯃꯤꯡꯗꯣ ꯑꯃꯨꯛ ꯍꯥꯞꯄ ꯉꯝꯗꯕ ꯃꯔꯝꯗꯤ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯂꯥꯏ ꯌꯦꯛꯄꯅꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯟꯊꯕ ꯂꯥꯏ ꯌꯦꯛꯄꯗ ꯃꯆꯥ ꯃꯁꯨ ꯊꯥꯖꯔꯨꯅꯨ ꯂꯥꯏ ꯌꯦꯛꯄꯗꯤ ꯑꯉꯥꯎꯕꯅꯤ ꯀ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞ ꯑꯗꯨꯅ ꯑꯗꯨꯕꯨ ꯏꯀꯥꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅ RKCS ꯍꯥꯏꯅ ꯁꯨꯝ ꯍꯥꯞꯈꯤꯕ ꯑꯗꯨꯅ RKCS ꯆꯤꯇ꯭ꯔꯥꯂꯌꯥ ꯍꯥꯏꯕꯁꯤ 1947ꯗ ꯂꯤꯡꯈꯠꯄꯅꯦꯕ ꯍꯥꯏꯔꯤꯕ ꯆꯤꯇ꯭ꯔꯥꯂꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯈꯥ ꯆꯠꯊꯔꯛꯄꯁꯤꯅ ꯍꯧꯖꯤꯛ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯅ RKCS ꯆꯤꯇ꯭ꯔꯥꯂꯌꯥꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯦꯟ ꯑꯣꯏꯕ ꯑꯥꯔꯇꯤꯁꯇꯤ ꯑꯣꯏꯔꯤꯕ ꯑꯗꯨꯅ RKCSꯅ ꯕ꯭ꯔꯥꯟꯗꯦꯠ ꯅꯦꯝ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯌꯦꯛꯏꯕ ꯂꯥꯏ ꯃꯌꯥꯝ ꯑꯗꯒꯤ ꯃꯤꯅ ꯗꯤꯃꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯂꯥꯏ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛꯇꯤ ꯌꯣꯟꯕ ꯅꯠꯇ꯭ꯔꯦꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯣꯏꯅ ꯊꯝꯃꯕꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯅ ꯌꯦꯛꯊꯣꯛꯄ ꯌꯥꯕ ꯂꯥꯏ ꯌꯦꯛꯊꯣꯛꯄ ꯌꯥꯗꯕ ꯂꯥꯏ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯌꯦꯛꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯔ ꯃꯌꯥꯝꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯕ ꯂꯥꯏ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯛꯊꯣꯛꯑꯦ ꯑꯗꯨꯅ ꯑꯗꯥꯏ ꯃꯇꯥꯡꯗꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯃꯊꯪ ꯁꯨꯝ ꯑꯩ ꯈꯤꯇꯪ ꯄꯟꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯁꯤꯗꯦꯟꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯄꯦꯟꯇꯤꯡꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯛꯑꯒ ꯁꯔꯀꯥꯔꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯤꯐ ꯑꯣꯏꯅ ꯃꯣꯏꯗ ꯄꯤꯌꯦꯕ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯤ ꯑꯩꯒꯤ ꯃꯇꯝꯗꯁꯨ ꯃꯈꯥ ꯆꯠꯊꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯑꯃꯨꯛ ꯑꯩꯅ ꯌꯦꯛꯄꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒ ꯄꯦꯟꯇꯤꯡ ꯂꯣꯏꯅꯃꯛ ꯑꯩꯅ RKCSꯀꯤ ꯑꯥꯔꯇꯤꯁ ꯑꯣꯏꯔꯨꯔꯕꯅꯤ나 RKCS ꯑꯗꯨꯝ ꯊꯥꯏ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯟ ꯄꯦꯟꯇꯤꯡ ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯒꯤ ꯂꯥꯏ ꯌꯦꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ RK ꯕꯨꯙꯤꯃꯟꯇꯁꯤ ꯊꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯂꯥꯏ ꯃꯌꯥꯝꯁꯤ ꯑꯩ ꯑꯗꯨꯝ ꯗꯤꯃꯥꯟ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯤꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯄꯤꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯄꯦꯟꯇꯤꯡ ꯗꯤꯖꯥꯏꯟꯁꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯁꯤ ꯄꯤꯔꯒꯗꯤ ꯃꯣꯏꯗ ꯄꯦꯟꯖꯕ ꯁꯔꯀꯥꯔꯁꯤꯅ ꯀꯃꯤꯁꯟ ꯇꯧꯔꯛꯄꯁꯤꯡꯗ ꯑꯩꯅ ꯁꯨꯝ ꯌꯦꯛꯄꯀꯣ ꯑꯗꯨꯕꯨ 2017ꯗ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦ ꯑꯗ ꯂꯨꯋꯥꯡ ꯁꯪꯕꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯥꯒꯤ ꯔꯤꯁꯤꯞꯁꯟ ꯑꯆꯧꯕ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯐꯪꯁꯟ ꯑꯃ ꯇꯧꯔꯒ ꯃꯥꯁꯤ ꯑꯗꯨꯗ ꯔꯤꯁꯤꯞ ꯇꯧꯋꯦ
ꯑꯗꯨꯗ ꯃꯣꯏ ꯑꯦꯗ꯭ꯔꯦꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯦꯗ꯭ꯔꯦꯁꯀ ꯄꯤꯗꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯤ ꯑꯦꯝ ꯕꯤꯔꯦꯟ ꯂꯩꯀꯣ ꯑꯗ ꯁꯤ ꯑꯦꯝ ꯕꯤꯔꯦꯟꯅ ꯏꯁꯇꯦꯠ ꯒꯤꯐ ꯑꯃ ꯄꯤꯌꯦꯕ ꯍꯥꯏꯔꯤꯕ ꯄꯤꯗꯨꯗꯤ ꯑꯗꯨꯃꯛꯇꯤ ꯑꯩꯒꯤ ꯂꯥꯏꯅꯦꯕ ꯑꯗꯣ ꯂꯥꯏꯗꯨ ꯇꯥꯡꯈꯨꯜꯒꯤꯅꯦ ꯑꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯨꯝ ꯄꯤ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯒꯤ ꯈꯟꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯥꯡꯈꯨꯜꯒꯤ ꯑꯩꯒꯤ ꯐꯖꯕ ꯂꯨꯏꯔꯥ ꯐꯅꯤꯠ ꯍꯥꯏꯗꯣ ꯃꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯃꯣꯏꯒꯤ ꯄꯦꯗꯤ ꯁꯣꯋꯤꯡ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯌꯥꯝ ꯈꯨꯠ ꯆꯪꯕ ꯂꯥꯏꯅꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩ ꯂꯨꯄꯥ 50,000 ꯈꯛꯇꯪ ꯄꯤꯔꯒ ꯁꯔꯀꯥꯔꯅ ꯂꯨꯄꯥ 50,000 ꯈꯛꯇꯅꯦ ꯑꯩꯅ ꯐꯪꯉꯤꯁꯦ ꯑꯗꯨ 2019ꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯉꯁꯥꯏꯒꯤ ꯅꯃꯥꯃꯤ ꯒꯪꯒꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯪꯒꯥ ꯁꯦꯡꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯃꯥꯅ ꯐꯪꯉꯛꯄ 2,700 ꯃꯨꯛꯅꯤ ꯃꯇꯝꯗꯨꯗ ꯑꯣꯛꯁꯟ ꯂꯥꯎꯊꯣꯛꯑꯒ ꯂꯣꯏ ꯌꯣꯟꯊꯣꯛꯑꯦꯕ ꯃꯥꯅ ꯐꯪꯉꯛꯄ ꯃꯦꯃꯦꯟꯇꯣ ꯃꯌꯥꯝꯁꯦ ꯔꯤꯁꯤꯞ ꯕꯥꯏ ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯣ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯃꯦꯃꯦꯟꯇꯣ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡ ꯑꯅꯤ ꯌꯥꯎꯋꯦꯕ ꯑꯃꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯨꯏꯔꯥ ꯐꯅꯤꯠ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯄꯦꯟꯇꯤꯡꯁꯦ ꯁꯤ ꯑꯩꯅ 50,000ꯗ ꯌꯣꯟꯈꯤꯕꯁꯦ ꯃꯣꯏꯅ ꯑꯣꯛꯁꯟꯗ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗꯗꯤ 10 lakhs ꯌꯧꯋꯦꯕ ꯑꯗꯣ ꯑꯩꯅ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯄꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯕ ꯏꯒꯣꯁꯨ ꯅꯠꯇꯕꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯅ ꯑꯗꯨꯒꯨꯝꯕ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯣꯛꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯒꯤ ꯂꯥꯏꯗ 10 lakhs ꯌꯧꯕ ꯀꯥꯏꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯗ ꯑꯩꯅ ꯐꯪꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯌꯦꯛꯆꯔꯤꯕ ꯂꯥꯏꯗꯨꯅ ꯒꯪꯒꯥ ꯁꯦꯡꯕꯗ ꯑꯩꯒꯤꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯇꯣꯞꯄ ꯈꯝꯕ ꯊꯣꯏꯕꯤ ꯗꯥꯟꯁ ꯑꯃꯁꯨ ꯑꯣꯛꯁꯟꯗꯨꯗ ꯌꯥꯎꯋꯦ ꯑꯗꯨꯗꯤ 5 lakhsꯇꯒꯤ ꯍꯦꯟꯅ ꯌꯧꯗꯦꯕ ꯑꯣꯛꯁꯟꯁꯤꯗ ꯑꯗꯒꯤ ꯑꯩꯅ ꯑꯃ ꯄꯟꯖꯅꯤꯡꯕ ꯑꯃꯅ ꯍꯧꯖꯤꯛ ꯔꯥꯝ ꯃꯟꯗꯤꯔ ꯁꯥꯈ꯭ꯔꯦ ꯔꯥꯝ ꯃꯟꯗꯤꯔ ꯁꯥꯕꯁꯤꯗ ꯑꯩꯅ ꯌꯦꯛꯄ ꯔꯥꯁ ꯂꯤꯂꯥꯒꯤ ꯄꯦꯟꯇꯤꯡ ꯑꯃ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯔꯥꯝ ꯃꯟꯗꯤꯔꯒꯤ ꯃꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕ꯭ꯂꯣꯛꯀꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯗꯨꯝ ꯑꯗꯨꯁꯨ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯝꯗꯧꯒꯦꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯑꯩꯈꯣꯏ ꯐꯥꯗꯔ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ 2014ꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯅ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯀꯨꯝꯁꯦ ꯁꯤꯗꯒꯤ ꯑꯩꯅ ꯌꯦꯛꯄ ꯂꯥꯏ ꯑꯗꯨꯝ ꯄꯤꯕ ꯍꯧꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯅ ꯌꯦꯛꯄ ꯂꯥꯏ ꯃꯌꯥꯝꯁꯦ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯃꯟꯇ꯭ꯔꯤꯗꯤ ꯂꯣꯏ ꯌꯥꯝ ꯐꯪꯈ꯭ꯔꯖꯥꯠꯅꯤ ꯀꯩꯅꯣ ꯃꯣꯏ ꯂꯥꯏ ꯈꯨꯗꯤꯡ ꯁꯨꯝ ꯄꯤꯔꯕꯅꯤꯅꯀꯣ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯑꯩꯒꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ RKCSꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯏꯟ ꯗ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐꯦꯃꯤꯂꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄꯒꯤ ꯁꯤꯟꯐꯝꯁꯤꯗ ꯃꯈꯥ ꯆꯠꯊꯔꯛꯏꯁꯦ ꯑꯩꯅ 4th ꯖꯦꯅꯦꯔꯦꯁꯟꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯔꯥꯖꯀꯨꯃꯥꯔ ꯒꯧꯔ ꯁꯤꯡ ꯃꯥꯁꯦ 1828ꯗ ꯄꯣꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ 1922ꯗ ꯁꯤꯌꯦ ꯆꯍꯤ ꯌꯥꯝ ꯄꯨꯟꯁꯤꯌꯦ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝꯗ ꯂꯥꯏ ꯌꯦꯛꯄꯁꯦ ꯍꯧꯔꯝꯃꯦꯕ ꯑꯗ ꯃꯥꯅ ꯄꯦꯟꯁꯤꯜꯅ ꯌꯦꯛꯄ ꯖꯤꯂꯥ ꯗꯔꯕꯥꯔꯒꯤ ꯋꯤꯠꯅꯦꯁꯅꯦ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯃꯥ ꯖꯤꯂꯥ ꯗꯔꯕꯥꯔꯁꯤ ꯎꯍꯧꯔꯒ ꯃꯥꯅ ꯌꯦꯛꯑꯝꯕ ꯖꯤꯂꯥ ꯗꯔꯕꯥꯔꯗꯅꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯖꯤꯂꯥ ꯗꯔꯕꯥꯔꯒꯤ ꯄꯦꯟꯇꯤꯡ ꯁꯤꯗꯒꯁꯨ ꯊꯦꯠꯂꯤꯀꯣ ꯑꯩꯈꯣꯏ ꯐꯥꯗꯔꯅ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃ꯭ꯌꯨꯖꯤꯌꯝꯅ ꯀꯂꯦꯛꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯥꯅ ꯌꯦꯛꯑꯝꯕ ꯄꯦꯟꯁꯤꯜꯅ ꯌꯦꯛꯄꯁꯦ ꯑꯗꯒꯤ ꯃꯥꯅ ꯌꯦꯛꯑꯝꯕꯁꯦ ꯁꯨꯕꯤꯀꯥ ꯂꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅꯀꯣ ꯁꯨꯕꯤꯀꯥ ꯍꯥꯏꯁꯤ ꯐꯣꯔꯆꯨꯟ ꯔꯤꯗꯤꯡ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯃꯆꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯃꯆꯥ ꯌꯦꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯠꯀ ꯎꯏꯁꯜꯂꯒ ꯄꯦꯖ ꯑꯃ ꯊꯔ ꯍꯥꯡꯗꯣꯛꯑꯒ ꯊꯛꯀ ꯅꯝꯃꯒ ꯑꯗꯨꯗ ꯇꯥꯔꯝꯕ ꯔꯤꯖꯜꯇꯣ ꯑꯗꯨꯒꯤ ꯗꯥꯎꯗꯨ ꯄꯥꯔꯒ ꯈꯪꯗꯣꯏꯅꯤꯀꯣ ꯇꯧꯕꯇꯕꯨ ꯃꯇꯝꯗꯨꯗ ꯏꯔꯝꯃꯤꯕ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯖꯕꯂꯤ ꯀꯧꯕ ꯂꯣꯟ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯑꯗꯩ ꯃꯄꯥꯟꯒꯤ ꯀꯩꯅꯣꯁꯤ ꯁꯥꯐꯨꯁꯤ ꯆꯪꯉꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯣꯟꯁꯤꯅ ꯌꯥꯝ ꯑꯋꯥꯡꯕ ꯊꯥꯛꯅꯤ ꯀꯥꯏꯅ ꯕ꯭ꯔꯖꯕꯂꯤꯅ ꯁꯨꯝ ꯏꯔꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯤꯅꯤꯡꯗꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯣ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯉꯝꯕ ꯃꯤꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯕ꯭ꯔꯖꯕꯂꯤ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯃꯍꯥꯔꯥꯖꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯂꯥꯏꯔꯤꯛ ꯑꯊꯥꯕ ꯃꯅꯨꯁꯀ꯭ꯔꯤꯞ ꯑꯃ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ ꯐꯥꯗꯔꯅ ꯍꯥꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯒꯧꯔ ꯁꯤꯡ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯌꯨꯝꯖꯥꯎ ꯁꯅꯥ ꯍꯥꯏꯁꯦ ꯑꯩꯒꯤꯅ ꯏꯙꯧ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯗꯤꯞ ꯔꯨꯇꯦꯠ ꯕꯩꯁꯅꯣꯞꯀꯤ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯤ ꯂꯥꯏ ꯖꯨꯂꯣꯟꯒꯤ ꯃꯇꯝꯒꯤ ꯙꯔꯃ ꯀꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏ ꯃꯌꯥꯝꯁꯤ ꯌꯦꯛꯑꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯟꯇꯣꯞꯀꯤ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯌꯦꯛꯑꯝꯃꯦ ꯃꯥꯅ ꯌꯦꯛꯄ ꯃꯥꯟꯇꯣꯞꯀꯤ ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯁꯥꯕꯜ ꯂꯩꯀꯥꯏꯗ ꯄꯨꯂꯞ ꯊꯦꯠꯂꯝꯃꯦ ꯑꯃꯈꯛ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏ ꯀꯣꯚꯔꯦꯖ ꯄꯤ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯩꯀꯩ ꯅꯝꯃꯦ ꯑꯗꯨꯕꯨ ꯂꯥꯏꯗꯨꯒꯤ ꯐꯤꯕꯝꯗꯨ ꯌꯥꯝ ꯐꯠꯆꯜꯂꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ
ꯍꯧꯖꯤꯛꯇꯤ ꯂꯥꯏꯗꯨ ꯀꯂꯦꯛꯇꯔ ꯑꯃꯅ ꯄꯨꯂꯞ ꯈꯣꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯌꯨꯝꯖꯥꯎ ꯁꯅꯥꯅ ꯌꯦꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯥꯔꯠ ꯍꯤꯁꯇ꯭ꯔꯤ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯚꯗ꯭ꯔ ꯀꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧꯖꯝ ꯚꯗ꯭ꯔꯁꯤ ꯇꯥꯔꯝꯕꯅꯤ ꯚꯗ꯭ꯔꯒꯤ ꯀꯟꯇꯦꯝꯄꯔꯔꯤꯅꯦꯕ ꯑꯥꯔ ꯀꯦ ꯌꯨꯝꯖꯥꯎ ꯁꯅꯥꯁꯦ ꯑꯥꯔ ꯀꯦ ꯌꯨꯝꯖꯥꯎ ꯁꯅꯥꯁꯤꯅ 1870ꯗ ꯄꯣꯛꯄ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯅꯤꯀꯣ ꯑꯗꯨꯒ ꯂꯩꯇꯕꯅ 1954 ꯕꯤꯖꯤꯡ ꯕꯤꯇ꯭ꯋꯤꯟ ꯇꯨ ꯁꯦꯟꯆꯨꯔꯤꯁ ꯑꯅꯤ ꯁꯝꯖꯟꯅꯕꯅꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ ꯐꯥꯗꯔ ꯌꯨꯝꯖꯥꯎ ꯁꯅꯥꯁꯦ ꯃꯥꯒꯤ ꯃꯇꯝꯗꯗꯤ ꯃꯥꯁꯤ ꯎ ꯁꯨꯕꯗꯁꯨ ꯃꯥꯁꯇꯔꯅꯦꯕ ꯎ ꯁꯨꯕꯁꯦ ꯐꯖꯅ ꯍꯩꯕ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯃꯉꯣꯟꯗ ꯎ ꯁꯨꯕꯒꯤ ꯊꯤꯀꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯗ ꯎꯄꯨ ꯆꯟꯕ ꯑꯗꯒꯤ ꯕꯦꯟꯆ ꯆꯟꯕ ꯗꯦꯛꯁ ꯆꯟꯕ ꯁꯤꯒꯤ ꯊꯤꯀꯥꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯄꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯅꯁꯝ ꯒꯧꯔꯍꯔꯤ ꯑꯅ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯕꯨꯙꯤꯁꯇꯅ ꯃꯍꯥꯔꯥꯖꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕꯀꯣ ꯅꯣꯏꯅ ꯁꯨꯝ ꯊꯤꯒꯠꯂꯒꯗꯤ ꯇꯥꯅꯤꯀꯣ ꯁꯅꯁꯝ ꯒꯧꯔꯍꯔꯤꯒꯤ ꯃꯥꯅ ꯏꯕ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯦ ꯑꯩꯈꯣꯏ ꯇꯝꯃꯛꯑꯦꯕ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦ ꯌꯨꯝꯖꯥꯎ ꯁꯅꯥ ꯎ ꯁꯨꯕꯗ ꯂꯝꯕꯥ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯌꯨꯝꯖꯥꯎ ꯁꯅꯥ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯈꯪꯅꯕ ꯑꯣꯏꯔꯝꯕꯀꯣ ꯑꯗꯨꯅ ꯌꯨꯝꯖꯥꯎ ꯁꯅꯥ ꯍꯣꯏꯒꯤ ꯃꯇꯝꯗꯗꯤ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯀꯔꯤꯒꯤ ꯙꯔꯃ ꯀꯔꯃꯒꯤ ꯌꯦꯛꯄ ꯁꯤ ꯈꯛꯇꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯄꯦꯟꯇꯤꯡ ꯑꯃ ꯃꯤꯒꯤ ꯃꯌꯨꯝꯗ ꯐꯣꯇꯣ ꯌꯦꯛꯄ ꯊꯦꯠꯄ ꯈꯣꯠꯄ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏ ꯃꯌꯥꯝꯁꯦ ꯃꯣꯗꯔꯟ ꯀꯟꯁꯦꯞꯇꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯗꯨꯋꯥꯏ ꯃꯇꯝꯗꯗꯤ ꯆꯠꯅꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯕ ꯇꯥꯝꯁꯦ ꯂꯥꯏ ꯍꯥꯟꯅ ꯌꯦꯛꯏ ꯂꯥꯏ ꯂꯥꯠꯅꯕ ꯂꯥꯏ ꯇꯤꯟ ꯍꯥꯟꯅ ꯌꯦꯛꯏ ꯍꯥꯏꯕꯒꯤ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯈꯤꯕꯅꯦ ꯍꯥꯏꯕꯒꯤ ꯑꯍꯜꯁꯤꯡꯅ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯛꯄꯁꯤ ꯑꯥꯔꯠ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯍꯥꯏꯕ ꯇꯥꯝꯁꯤꯗꯤ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯂꯧꯔꯁꯨ ꯌꯥꯏꯑꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯥꯈꯪꯕꯒꯤ ꯄꯥꯐꯜ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ 335ꯂ ꯀꯩꯅꯣ ꯂꯩꯔꯤꯁꯦ 36ꯂ ꯁꯤ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯦꯠꯅꯕ ꯀꯣꯏꯂꯤꯡ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯥꯐꯜꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯣꯏꯂꯤꯡ ꯁ꯭ꯇꯥꯏꯜꯁꯤ ꯂꯣꯏꯅꯃꯛ ꯈꯦꯠꯅꯔꯤꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯦꯟꯇꯤꯡ ꯑꯣꯏꯅ ꯌꯦꯛꯊꯣꯛꯇ꯭ꯔꯒꯁꯨ ꯃꯤꯠꯇ ꯎꯔꯤꯕ ꯄꯟꯗꯤꯠꯁꯤꯡꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕ ꯑꯃ ꯃꯥꯒꯤ ꯑꯥꯔꯠꯀꯤ ꯀꯟꯁꯦꯞꯇꯣ ꯑꯃ ꯌꯥꯎꯔꯒ ꯉꯁꯤꯐꯥꯎꯗ ꯄꯥꯈꯪꯕꯒꯤ ꯄꯥꯐꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯔꯛꯏ ꯅꯠꯇ꯭ꯔꯕꯀꯣ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯁꯥꯔꯦ ꯅꯤꯡꯊꯧꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟ ꯑꯗꯒꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯇꯧꯔꯛꯏꯕꯁꯤ ꯑꯥꯔꯠꯅꯦꯕ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯅꯨꯡꯒꯤ ꯖꯨꯛ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯂꯣꯂꯤꯊꯤꯛ ꯅꯤꯑꯣꯂꯤꯊꯤꯛ ꯍꯥꯏꯅ ꯂꯩꯔꯤꯅꯤꯀೋ ꯌꯥꯝꯅ ꯑꯁꯦꯡꯕ ꯀꯩꯅꯣꯔꯣꯝꯗ ꯅꯩꯅꯔꯨꯔꯒꯗꯤ ꯃꯤꯑꯣꯏꯕꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑꯒꯗꯤ ꯃꯥꯁꯦ ꯑꯥꯔꯠꯁꯦ ꯃꯇꯣꯝꯗ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯦꯕ ꯑꯩꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯅꯤꯡꯉꯛꯄ ꯌꯨꯝꯗꯨ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯗ ꯑꯗꯨ ꯑꯥꯔꯠꯅꯦꯕ ꯋꯥꯔꯤꯕꯣꯕ ꯑꯗꯒꯤ ꯑꯩꯅ ꯊꯥꯡ ꯑꯃ ꯄꯥꯏ ꯇꯥꯔꯦ ꯃꯈꯣꯛ ꯑꯃ ꯄꯥꯟ ꯇꯥꯔꯦ ꯃꯈꯣꯛꯇꯣ ꯄꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯃꯥꯅ ꯗꯤꯖꯥꯏꯟ ꯑꯃꯒ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯑꯥꯔꯠꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯥꯏꯟ ꯑꯥꯔꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ सा लानसी याम तोयना तौबा अखोगी युमथंगनबा लेबाक म्यांमारसिना अखोगी मतमदुदि ब्रह्मा हायरमे हुजिना म्यांमार हायरेको अदुना म्यांमारसिना अखोगी मोगिदि मपांगन कल्लबा निंथौरोल क्या अमो लेग्रेबा मोजिना मणिपुरदा लंदारेबा हे अदु लानसि कायबा मतमदुदा पुंचाई चाई चप माने अखोई बर्स्टिंग तौरग इसिंग इचाउना लागा ओइ हुमदेखिबा अदुमाइना ngसागी अदुदा अखोगी निंथौसिंगसिना अखोई चिंगदगा लोलगा खोलगा चिंगमैरोमदगा फंगिदो लोलिनि लंदारफदा अखोइना लोलहौरिनेबा अदुना अखोइजि हजिक मणिपुरजे अखोगी थाइनि अंगनबा मतमगी 17th century 18th century सुंबगी पोचे हजिकते आइगी मोतदि मणिपुरजे अखोइना थीदबै वानी तौरगा खोलगदि अखोइ याम फंगिदरा इन खले अदुगुंबा मयामसे फंगगदि आर्ट हिस्ट्री अमा सगतपदसु याम लाइनेबा अदुना अखोइना आर्ट हिस्ट्री की मतंगदि अखोइसे अखोइगे जब अखोइगे यामना कंटिन्यूटीदा सुम लाकपंगमदबा अमा यावेबा को अदुबु मयाम यायानाबा अमरोमददि 18th century स्वाइदगिदि आर्ट से फजना चौखले मरमदि अखोइगे भगतचंद्र महाराजना लिलंबा फुरित अमको अखोइदे लेरमे अखोइदे लेरमे अदुबु अखोइ सुमाइना म्यूजियम लेरकनी हायबदि मतमदुदा कनो तौदबनिना फीदुगी फिल्मदु सोक्चलकपनिना मणिपुर स्टेट म्यूजियम दा अखोइना डोनेट तौथोखरेबा अदो अदुदा अखोइ nga mayek मैम अम यावे साना फैना nga mayek मैम द यावबनिना
ꯑꯩꯈꯣꯏꯒꯤ ꯉꯥꯗꯨ ꯗꯤꯖꯥꯏꯟ ꯑꯃ ꯍꯥꯟꯅ ꯇꯧꯔꯒ ꯌꯦꯛꯏ ꯅꯠꯇ꯭ꯔꯕ ꯑꯗꯨꯅ ꯗꯤꯖꯥꯏꯟꯗꯨꯅꯦꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯁꯤ ꯃꯣꯠ ꯈꯦꯠꯅꯕ ꯀꯩꯀꯩ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯔꯤꯖꯅꯦꯕꯜ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯗ ꯈꯔ ꯉꯥꯎꯖꯩ ꯃꯔꯝꯗꯤ ꯑꯣꯏꯊꯣꯛꯑꯣꯏꯗꯕꯗ ꯀꯩ ꯍꯥꯏꯖꯟꯕ ꯈꯣꯠꯆꯟꯕ ꯁꯨꯝꯕꯁꯤꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯤ ꯐꯣꯇꯣꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯌꯦꯡꯉꯣ ꯍꯥꯏꯔꯒ 17th ꯁꯦꯟꯆꯨꯔꯤꯒꯤ ꯋꯥꯔꯤꯗꯨ ꯐꯣꯇꯣ ꯑꯁꯦꯡꯕꯗꯨ ꯎꯠꯄꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯨꯝ ꯔꯤꯖꯦꯛ ꯆꯠꯂ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯀꯦꯃꯦꯔꯥ ꯍꯥꯏꯁꯤ ꯄꯨꯊꯣꯔꯛꯇ꯭ꯔꯤꯑꯕ ꯀꯦꯃꯦꯔꯥ ꯍꯥꯏꯁꯦ 1830ꯗ ꯄꯨꯊꯣꯔꯛꯄꯅꯦꯕꯀꯣ ꯀꯦꯃꯦꯔꯥ ꯄꯨꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯐꯣꯇꯣꯗ ꯄꯨꯊꯣꯔꯛꯑꯗꯤ ꯑꯗꯨ ꯌꯥꯗꯦꯕ ꯀꯦꯃꯦꯔꯥ ꯂꯩꯔꯝꯗꯕꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟ ꯑꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯔꯣꯌꯦꯜ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯅ ꯀꯦꯃꯦꯔꯥꯒꯤ ꯃꯍꯨꯠꯅꯦꯕ ꯔꯣꯌꯦꯜ ꯑꯥꯔꯇꯤꯁ ꯍꯥꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯅꯤꯡꯊꯧꯅ ꯂꯥꯟ ꯆꯠꯄ ꯐꯥꯎꯗ ꯌꯨꯔꯣꯞꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯀꯣꯠꯁꯦ ꯖꯍꯥꯖ ꯑꯃ ꯇꯣꯈꯥꯏꯅ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯒꯤ ꯃꯩꯈꯨꯒ ꯇꯧꯕꯒꯗꯣ ꯂꯥꯟ ꯀꯥꯞꯅꯕ ꯈꯣꯠꯄꯁꯦ ꯌꯦꯛꯏꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨ ꯐꯣꯇꯣꯒ꯭ꯔꯥꯐꯤꯅꯦꯕꯗꯣ ꯐꯣꯇꯣꯒ꯭ꯔꯥꯐ ꯇꯧꯔꯤꯅꯦꯕꯗꯣ ꯑꯗꯨꯅ ꯃꯣꯏꯅ ꯏꯁꯀꯦꯠꯁ ꯑꯣꯏꯅ ꯄꯨꯔꯛꯄ ꯌꯥꯏ ꯐꯤꯅꯤꯁꯤꯡ ꯇꯆꯇꯨꯅ ꯅꯤꯡꯊꯧꯒꯤ ꯔꯣꯌꯦꯜ ꯀꯣꯔꯠꯀꯤ ꯏꯁꯇꯦꯗꯤꯑꯣꯗꯨꯗ ꯀꯣꯟꯅ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯤꯡꯊꯧꯅ ꯄꯤꯛꯅꯤꯛ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯝ ꯇꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯂꯦ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯗ ꯃꯣꯏ ꯑꯗꯨ ꯂꯣꯏ ꯌꯦꯛꯑꯦꯕ ꯁꯤꯅꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯂꯥꯏ ꯌꯦꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯌꯦꯛꯄꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯕ ꯇꯥꯝꯁꯦ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯌꯨꯔꯣꯞꯇꯁꯨ ꯇꯧꯋꯦꯕ ꯌꯨꯔꯣꯞꯇꯁꯨ ꯑꯍꯥꯟꯕ ꯑꯉꯟꯕ ꯃꯇꯝꯗꯗꯤꯀꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯦꯂꯦꯟꯖꯦꯂꯣꯅ ꯀꯩꯅ ꯌꯦꯡꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯁꯟ ꯑꯣꯐ ꯑꯗꯥꯝ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯥꯏꯟ ꯒꯦꯂꯔꯤꯒꯤ ꯆꯔꯆꯀꯤ ꯃꯊꯛꯇꯒ ꯗꯣꯝꯒꯤ ꯃꯈꯥꯒꯤ ꯁꯤꯂꯤꯡꯁꯤꯗꯒ ꯐꯛꯂꯥꯡꯗꯒ ꯐ꯭ꯔꯦꯁꯀꯣ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯑꯗꯨꯝ ꯌꯦꯛꯑꯝꯃꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯖꯤꯖꯨ ꯈ꯭ꯔꯥꯏꯁꯀꯤ ꯋꯥꯔꯤ ꯀꯩ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯌꯦꯛꯑꯝꯃꯦ ꯇꯧꯕꯇꯕꯨ ꯃꯣꯏꯅ ꯈꯔ ꯑꯩꯈꯣꯏꯗꯒꯤ ꯑꯉꯟꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯗꯣ ꯑꯣꯏꯈꯤꯕꯅꯤ나 ꯃꯣꯏꯅꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯅ ꯄꯦꯇ꯭ꯔꯣꯟ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯔꯣꯝꯒ ꯆꯥꯎꯈꯠꯈ꯭ꯔꯤꯁꯦ ꯑꯥꯔꯇꯤꯁꯁꯤꯡꯗ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯀꯃꯤꯁꯟ ꯇꯧꯊꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯣꯝꯒꯤ ꯁꯦꯟ ꯄꯤꯇꯔꯗꯦꯜ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯄꯤꯇꯔꯗꯦꯜ ꯁꯦꯟ ꯄꯤꯇꯔ ꯀꯦꯊꯦꯗ꯭ꯔꯦꯜ ꯍꯥꯏꯅ ꯑꯃ ꯂꯩꯕ꯭ꯔꯥ ꯀꯝ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯦꯂꯦꯟꯖꯣꯅ ꯇꯧꯔꯝꯕ ꯗꯨꯝꯗꯒꯤ ꯃꯥꯅ ꯌꯥꯝ ꯌꯦꯛꯄ ꯑꯗꯨ ꯑꯍꯥꯟꯕꯗ ꯕꯦꯔꯤꯅꯤ ꯀꯧꯕ ꯑꯥꯔꯇꯤꯁ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯏꯀꯦꯂꯦꯟꯖꯦꯂꯣꯒꯤ ꯒꯨꯔꯨ ꯃꯉꯣꯟꯗ ꯀꯃꯤꯁꯟ ꯇꯧꯋꯦꯕ ꯅꯤꯡꯊꯧꯅ ꯑꯗꯨ ꯃꯥꯅ ꯁꯣꯟꯖꯜꯂꯀꯥꯟꯗ ꯃꯈꯥ ꯆꯠꯊꯍꯧꯋꯦꯕ ꯑꯗꯣ ꯅꯤꯡꯊꯧꯗꯨꯗ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯗꯨꯅ ꯁꯤꯇꯤꯁꯤꯃ ꯁꯣꯍꯔꯁꯤꯃ ꯀꯦꯕ ꯐꯖꯕ ꯍꯥꯏꯕꯁꯦ ꯑꯥꯔꯇꯤꯁꯇꯤꯛ ꯕ꯭ꯌꯨꯇꯤꯁꯦ ꯅꯣꯏ ꯅꯊꯧꯅꯦꯅ ꯃꯣꯏꯗ ꯄꯤꯊꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯦꯁꯊꯦꯇꯤꯛ ꯇꯆꯁꯤ ꯌꯥꯎꯗꯦꯕ ꯁꯨꯝ ꯂꯝꯕꯤꯗꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯁꯥꯏꯠ ꯑꯥꯔꯠ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯎꯗ ꯊꯥꯗꯔꯦ ꯃꯥꯒꯤ ꯄꯦꯇꯔꯟꯗꯣ ꯆꯞ ꯃꯥꯟꯅꯕ ꯎ ꯃꯈꯜ ꯍꯌꯦꯡꯋꯥꯏ ꯁꯥꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯋꯥꯏ ꯎꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯦꯁꯤꯌꯥ ꯐꯦꯁꯇꯨꯂꯥ ꯀꯥꯏꯅ ꯂꯩꯀꯣ ꯑꯩꯈꯣꯏ ꯆꯥꯎꯏ ꯀꯥꯏꯗꯣ ꯆꯥꯎꯏ ꯌꯦꯂꯣ ꯁꯥꯠꯄꯗꯣ ꯑꯗꯣ ꯁꯥꯡꯅ ꯊꯥꯔꯣꯅꯦ ꯃꯥꯏꯜ ꯑꯃ ꯊꯥꯔꯣ ꯃꯥꯒꯤ ꯁꯥꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯜ ꯑꯃ ꯌꯦꯂꯣ ꯉꯥꯛꯇ ꯉꯥꯏꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯄꯦꯇꯔꯟꯒꯁꯦ ꯃꯤꯗꯤ ꯂꯪ ꯇꯤꯡꯉ ꯊꯥꯔꯤꯅꯦꯕ ꯆꯥꯎꯈꯠꯄ ꯂꯝꯗꯗꯤ ꯖꯄꯥꯟꯗꯗꯤ ꯌꯦꯡꯉꯣ ꯑꯩꯁꯦ ꯋꯥꯀꯣꯏꯗꯤ ꯈꯔ ꯁꯨꯔꯦꯀꯣ ꯁꯋꯥꯗꯦ ꯋꯥꯀꯣꯏꯗꯤ ꯈꯔ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤ ꯁꯔꯖꯟ ꯀꯥꯏꯅ ꯂꯩ ꯎꯁꯤ ꯈꯤꯇꯪꯒ ꯃꯀꯨꯗꯒ ꯐꯪꯒꯁꯀ ꯂꯥꯛꯄꯁꯦ ꯇ꯭ꯔꯤ ꯁꯔꯖꯟ ꯍꯥꯏꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗꯁꯨ ꯇ꯭ꯔꯤ ꯗꯥꯛꯇꯔ ꯀꯥꯏꯅ ꯂꯩ ꯎ ꯑꯃꯒꯤ ꯚꯦꯂꯨꯒꯁꯦ ꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏꯒꯤꯗꯤ ꯎ ꯑꯁꯦ ꯂꯝꯕꯤ ꯁꯦꯝꯃꯤꯅꯤ ꯑꯗꯨ ꯇꯧꯔꯤꯅꯤ ꯗꯛ ꯗꯥꯏꯔꯦꯛ ꯂꯧꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯍꯥꯏꯔꯤꯕ ꯎ ꯅꯨꯡ ꯁꯣꯍꯔ ꯑꯃ ꯆꯥꯎꯈꯠꯂꯝꯕꯗ ꯎ ꯑꯃꯒꯤ ꯀꯩꯅꯣ ꯐꯖꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯎ ꯃꯁꯛꯁꯤꯁꯨ ꯈꯪꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯎ ꯊꯥꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯡꯉꯥꯎ ꯇꯧꯔꯒ ꯍꯣꯔꯦꯟ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯊꯥꯒꯠꯂꯅꯤ ꯎ ꯊꯥꯔꯨꯔꯦ ꯈꯣꯠꯂꯦ ꯑꯩꯁꯨ ꯋꯥꯔꯤꯅꯤꯀꯣ ꯑꯗ ꯈꯔ ꯂꯩꯔ ꯎ ꯆꯥꯎꯔꯦ ꯔꯣꯗ ꯁꯥꯏꯗꯇꯊꯥꯕ ꯌꯥꯗꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯥꯕ ꯌꯥꯗꯕ ꯎ ꯏꯀ꯭ꯋꯤꯂꯤꯇꯁꯀꯁꯤ ꯗꯃꯥ ꯊꯥꯖꯤꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯆꯧꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯩꯅꯣꯔꯣꯝꯗ ꯆꯠꯄꯗ ꯌꯧꯕꯗ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯆꯤꯡꯈꯥꯏꯗꯅ ꯁꯣꯔꯣꯛꯀ ꯂꯣꯏ ꯀ꯭ꯔꯦꯛꯀꯤꯡꯒ ꯂꯥꯛꯇꯅ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏ ꯌꯥꯟꯊꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤ ꯎꯁꯤ ꯊꯥꯇꯥꯔꯗꯤ ꯑꯗꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯍꯥꯎ ꯂꯣꯏ ꯆꯤꯡꯒꯗꯕ ꯑꯗꯒꯤ ꯑꯃꯅꯅꯦ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯊꯥꯕꯁꯤꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣই ꯌꯥꯝ ꯍꯥꯏꯅꯩꯗꯅꯀꯣ ꯌꯣꯡꯆꯥꯛꯁꯤꯁꯨ ꯌꯥꯝ ꯆꯤꯡꯉꯦ ꯑꯩꯁꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗ ꯑꯃꯨꯛ ꯆꯪꯈꯤꯗꯣꯔꯦ ꯑꯩꯁꯦ ꯋꯥꯀꯣꯏ ꯑꯣꯟꯈꯤꯗꯣꯔꯦ ꯑꯗꯨꯅ ꯃꯁꯤ ꯕ꯭ꯌꯨꯇꯤꯗꯣ ꯑꯗꯨꯒꯤꯗ ꯑꯩꯅ ꯁꯨꯝ ꯄꯟꯖꯔꯛꯄꯅꯦꯕ ꯎꯁꯛ ꯈꯪꯅ ꯊꯥꯕ ꯑꯗꯨꯒꯁꯨ ꯔꯣꯗ ꯁꯥꯏꯗꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩ ꯁꯥꯠꯂꯛꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ
ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯐꯦꯁꯇꯤꯚꯦꯜ ꯀꯥꯏꯅ ꯇꯧꯔꯤ ꯃꯤꯗꯤ ꯁꯀꯨꯔꯥꯒꯤ ꯀꯩꯒꯤ ꯄ꯭ꯂꯝ ꯐ꯭ꯂꯥꯋꯔꯒ ꯁꯥꯠꯄ ꯃꯇꯝꯗ ꯃꯣꯏꯗꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯁꯤꯁꯨ ꯑꯥꯔꯠꯀꯤ ꯃꯅꯨꯡ ꯆꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯤ ꯔꯣꯗ ꯁꯥꯏꯠ ꯑꯥꯔꯠ ꯍꯥꯏꯁꯤ ꯌꯥꯎꯗꯦꯕ ꯑꯗ ꯑꯩꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯔꯣꯗ ꯁꯥꯏꯠ ꯑꯥꯔꯠꯁꯦ ꯑꯩꯅ ꯇꯧꯔꯝꯃꯦꯕ ꯑꯩꯒꯤ ꯃꯄꯥꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯗꯨꯔꯟꯇꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯝꯕꯜꯂꯩꯒꯨꯝꯕꯒꯤ ꯃꯑꯣꯡꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯛꯄ ꯌꯥꯏꯌꯦ ꯃꯥꯁꯦ ꯀꯩꯈꯣꯏ ꯁꯨꯝ ꯄꯨꯡꯉꯦ ꯑꯗꯨꯗ ꯑꯩꯅ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯦꯅꯤꯃꯦꯜ ꯂꯚꯔꯁꯨ ꯑꯃ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯤꯁꯨ ꯈꯔ ꯉꯥꯎꯖꯕꯀꯣ ꯑꯗ ꯑꯩꯅ ꯀꯛꯑꯒ ꯊꯝꯕꯁꯦ ꯃꯌꯥꯝꯁꯦ ꯐꯣꯇꯣꯒ ꯀꯥꯞꯄꯗꯅ ꯐꯤꯂꯝꯗꯒꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯨꯗꯒ ꯑꯩꯅ ꯀꯛꯄꯗꯨꯗ ꯀꯛꯑꯒ ꯃꯌꯥꯝꯅꯒ ꯌꯦꯡꯕ ꯂꯥꯛꯄ ꯑꯗꯨꯕꯨ ꯆꯥꯎꯈꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯒꯤ ꯀꯩꯅꯣꯁꯨ ꯅꯂꯥꯗꯨ ꯆꯟꯕꯒꯤ ꯂꯥꯛꯄꯗ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯟꯕꯗ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯉꯁꯤꯐꯥꯎꯗ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗ ꯀꯩꯗ ꯈꯔꯕꯨꯗꯤ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯇꯣꯄꯤꯌꯥꯔꯤ ꯑꯥꯔꯠꯀꯤꯁꯨ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯏꯅꯤꯌꯔꯅꯤ ꯍꯥꯏꯅ ꯂꯧꯔꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗ ꯇꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯅ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯊꯥꯞꯄ ꯑꯩꯈꯣꯏꯒꯤ ꯇꯃꯦꯡꯂꯣꯡꯒꯤ ꯀꯔꯤꯒꯤ ꯃꯣꯏꯅ ꯍꯦꯟꯅ ꯐꯖꯕ ꯑꯥꯔꯠꯁꯦ ꯈꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯣꯄꯤꯌꯥꯔꯤ ꯑꯥꯔꯠꯀꯤ ꯄꯥꯔꯛ ꯑꯁꯤ ꯊꯝꯕ ꯌꯥꯏ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯉꯝ ꯑꯊꯧ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯆꯨꯒ ꯈꯤꯜꯂꯤꯗꯅ ꯁꯤꯁꯨ ꯔꯣꯗ ꯁꯥꯏꯠ ꯑꯥꯔꯠꯅꯦꯕ ꯁꯤꯁꯨ ꯑꯗꯩ ꯒꯨꯒꯜꯁꯗ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯔꯣꯗ ꯁꯥꯏꯠ ꯑꯥꯔꯠ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗ ꯔꯣꯗ ꯁꯥꯏꯠ ꯑꯥꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈꯔ ꯈꯔꯕꯨꯗꯤ ꯍꯧꯔꯛꯑꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯠꯅꯒ ꯈꯥꯕꯒꯁꯨ ꯌꯥꯎꯋꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯋꯥꯆꯦꯠꯅ ꯈꯥꯕꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯠꯇꯦ ꯃꯔꯝꯗꯤ ꯏꯁꯇꯦꯠ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯕ ꯃꯦꯗꯤꯌꯟ ꯃꯌꯥꯝꯁꯤꯗ ꯋꯥꯆꯦꯠꯅꯒ ꯈꯥꯏ ꯑꯗꯨ ꯀꯟꯅꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯐꯖꯕꯗꯣ ꯁꯨꯝ ꯄꯥꯝꯃꯨꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯥꯀꯣꯏꯅꯅ ꯈꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯃꯈꯥ ꯆꯠꯊꯔꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯔꯨꯑꯣꯏꯅ ꯑꯥꯔꯀꯦꯁꯤꯌꯁ ꯆꯤꯇ꯭ꯔꯥꯂꯌꯥꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯩꯒꯤ ꯃꯈꯥꯗ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯑꯅꯤ ꯂꯩꯀꯣ ꯑꯗꯨ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯦꯁꯤꯁ ꯇꯧꯋꯤ ꯑꯩꯅ ꯐꯤꯅꯤꯁꯤꯡ ꯇꯧꯋꯤ ꯑꯗꯣ ꯑꯩꯒꯤ ꯄꯦꯟꯇꯤꯡꯗꯤ ꯑꯌꯥꯝꯕꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈꯤꯕꯅ ꯑꯌꯥꯝꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯣꯏꯅ ꯃꯄꯥꯟꯗꯩꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯂꯣꯀꯦꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯐꯣꯇो ꯑꯍꯜ ꯂꯃꯟꯒꯤ ꯂꯩꯈꯤꯗꯕꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯊꯦꯠꯄ ꯈꯣꯠꯄ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯗꯦ ꯁꯤꯗ ꯂꯥꯏ ꯑꯃ ꯊꯦꯠꯅꯤꯡꯉꯤ ꯀꯥ ꯍꯥꯏꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯤ ꯑꯩ ꯈꯨꯝꯕꯗ ꯂꯨꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯁꯤꯗꯤ ꯑꯣꯜ ꯑꯣꯚꯔ ꯗ ꯋꯥꯔꯜ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯩꯗꯤ ꯀꯟꯇ꯭ꯔꯤ ꯑꯌꯥꯝꯕꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯂꯣꯏ ꯄꯨꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯔꯕ ꯑꯥꯗ ꯁꯦꯇꯜ ꯇꯧꯈ꯭ꯔꯕ ꯃꯌꯥꯝꯁꯤꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗꯒꯤ ꯂꯥꯏꯁꯦ ꯍꯦꯛ ꯄꯨꯏꯌꯦ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯑꯩꯅ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩ ꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯟꯇꯦꯝꯄꯔꯔꯤꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯜ ꯑꯥꯔꯠꯀꯤ ꯀꯟꯇꯦꯝꯄꯔꯔꯤ ꯑꯥꯔꯠ ꯁꯤꯗꯁꯨ ꯑꯩ ꯆꯪꯁꯤꯟꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯥꯔꯠ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯝꯕꯔ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯥꯔꯠ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯁꯤꯒ ꯑꯩ ꯑꯗꯨꯝ ꯄꯨꯜꯂꯤ ꯑꯩ ꯑꯗꯨꯝ ꯌꯥꯎꯖꯔꯤ ꯑꯗꯣ ꯃꯇꯝꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯀꯔꯤꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯀꯂꯥꯒꯤ ꯇꯧꯔꯛꯄ ꯑꯦꯛꯖꯤꯕꯤꯁꯟꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯑꯗꯨꯝ ꯌꯥꯖꯩ ꯑꯗꯨꯅ ꯑꯩ 1994ꯗ ꯑꯩ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯉꯤ ꯑꯩ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨ 1985ꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯅ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥ ꯂꯦꯚꯦꯜꯒꯤ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯁꯤꯟꯈꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯜ ꯏꯟꯗꯤꯌా ꯑꯦꯛꯖꯤꯕꯤꯁꯟ ꯑꯣꯐ ꯑꯥꯔꯠꯁ ꯑꯗꯨꯗꯁꯨ ꯑꯩ ꯑꯦꯋꯥꯔꯗ ꯑꯃ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯡꯁꯤ ꯀꯟꯇꯦꯝꯄꯔꯔꯤ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯖꯤꯟꯅꯗꯣꯔꯤꯕ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ ꯁꯣꯝꯒꯤꯗꯨꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯒ ꯁꯣꯝꯅꯥꯀꯟꯒꯤ ꯍꯤꯡꯅꯕꯒꯤ ꯑꯣꯏꯕ ꯁꯤꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯠꯊꯗ ꯌꯥꯗꯕ ꯍꯥꯏꯗꯤ ꯑꯁꯣꯝꯒꯤꯗꯨꯅ ꯃꯥꯔꯀꯦꯠꯀꯤ ꯀꯔꯤꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯣꯝꯗꯁꯨ ꯑꯗꯨꯝ ꯆꯠꯊꯩ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯅ ꯁꯨꯝ ꯃꯊꯪ ꯁꯨꯝꯈꯔ ꯄꯜꯂꯕꯗ ꯍꯧꯖꯤꯛꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯥꯔꯀꯦꯁꯤꯌꯁꯁꯤ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯇꯧꯕꯤꯔꯝꯂꯤꯕ ꯗꯥꯟꯁꯦ ꯃꯥꯁꯤ ꯀꯃꯔꯁꯤꯌꯦꯜ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯍꯤꯡꯅꯕꯒꯤ ꯀꯃꯔꯁꯤꯌꯦꯜ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯇꯥꯕꯗꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕ ꯈꯣꯠꯄ ꯑꯗꯣꯝꯗꯗ ꯈꯟꯕ ꯍꯤꯡꯅꯕꯒꯤꯅꯤ
ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯏꯕ ꯃꯍꯩꯁꯦ ꯃꯍꯩꯗꯨ ꯆꯥꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯍꯤꯡꯅꯅꯕꯅꯤ ꯑꯗꯨꯅ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯐꯥꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤ ꯌꯦꯛꯂꯛꯑꯦ ꯃꯥꯅ ꯌꯦꯛꯄꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ ꯐꯥꯗꯔꯗ ꯂꯥꯛꯄꯅꯦ ꯑꯣꯔꯗꯔꯗꯤ ꯑꯩꯈꯣꯏ ꯅꯝꯕꯣꯜꯗꯒ ꯂꯥꯟ ꯆꯦꯟꯕꯁꯤꯗꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯑꯃꯨꯛꯇꯪ ꯐꯣꯡꯗꯣꯛꯀꯦꯅ ꯑꯩꯈꯣꯏ ꯐꯥꯗꯔꯅ ꯏꯔꯝꯕ ꯃꯦꯅꯨꯁꯀ꯭ꯔꯤꯞꯁꯤꯗ ꯂꯣꯏ ꯌꯥꯎꯋꯦ ꯂꯥꯟꯁꯤ ꯆꯦꯜꯂꯦ ꯆꯦꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯔꯥꯡ ꯂꯩꯔꯤꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯌꯥꯝ ꯅꯣꯏ ꯂꯥꯛꯏꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯗꯤ ꯔꯤꯂꯤꯖꯤꯌꯁꯀꯤ ꯀꯩꯅꯣ ꯃꯌꯥꯝꯗꯨꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯂꯥꯟ ꯃꯅꯨꯡ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯆꯤꯡꯕ ꯖꯨꯂꯣꯟ ꯇꯧꯕ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯝꯕꯣꯜꯗ ꯆꯦꯜꯂꯕꯅꯤ나 ꯅꯝꯕꯣꯜꯒꯤ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝꯅ ꯍꯥꯏꯂꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯥꯏꯖ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯍꯥꯏꯂꯤ ꯀꯜꯆꯔ ꯑꯣꯏꯕ ꯂꯝ ꯑꯃ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯌꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯅ ꯃꯣꯏꯗꯤ ꯑꯗꯨꯝꯕ ꯂꯥꯏ ꯇꯤꯟꯁꯤ ꯌꯦꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯟ ꯐꯥꯗꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯟꯇꯣꯞꯇꯒꯁꯨ ꯊꯦꯠꯂꯕꯅꯤꯅ ꯌꯦꯛꯄ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯔꯥꯟ ꯐꯥꯗꯔꯅꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯥꯗꯔ ꯍꯣꯏꯅ ꯑꯗꯨꯝ ꯌꯦꯛꯑꯒ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯅ ꯌꯦꯛꯄ ꯉꯝꯃꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯥꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯀꯦꯔꯤꯌꯔꯁꯦ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗꯒꯤ 1942ꯗꯒꯤ ꯃꯥꯏ ꯀꯦꯔꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯁꯦꯝꯕꯁꯦ ꯍꯧꯈꯤꯑꯕ ꯑꯗꯒꯤ ꯑꯃꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯁꯤꯐꯥꯏ ꯔꯣꯌꯦꯜ ꯏꯌꯥꯔ ꯐꯣꯔꯁꯅꯦ ꯍꯥꯏ ꯑꯩꯈꯣꯏ ꯐꯥꯗꯔꯅ ꯍꯥꯏꯔꯝꯕꯗ ꯃꯣꯏ ꯁꯤꯐꯥꯏ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯏꯅꯤ ꯑꯗꯒꯤ ꯅꯧꯔꯤꯕ ꯃꯆꯥ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯗꯣꯛꯑꯒ ꯂꯥꯛꯑꯃꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯋꯦꯂꯦꯠꯇ ꯌꯥꯎꯕ ꯐꯣꯇꯣ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯑꯗꯨ ꯇꯧꯔꯒ ꯄꯨꯔꯛꯑꯒ ꯐꯣꯇꯣ ꯁꯤꯟꯗꯣꯛꯄꯤꯌꯣꯅ ꯁꯤꯟꯗꯣꯛꯑꯦ ꯍꯥꯏ ꯑꯗꯨꯒꯤ ꯐꯣꯇꯣꯗꯤ ꯃꯣꯏꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒꯤ ꯂꯦꯝꯍꯧꯕ ꯐꯣꯇꯣꯗꯨꯗꯤ ꯃꯣꯏꯅ ꯊꯝꯃꯝꯕ ꯑꯣꯔꯤꯖꯤꯅꯦꯜ ꯐꯣꯇꯣ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯀꯤꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯛ ꯈꯔ ꯂꯩꯌꯦꯕ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯑꯩꯅ ꯊꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝꯗꯨꯗ ꯒꯤꯞ ꯑꯦꯟ ꯇꯦꯛꯅꯦ ꯃꯇꯝꯗꯨꯗ ꯃꯣꯏꯁꯨ ꯄꯩꯁꯥ ꯄꯤꯅꯤꯡꯉꯥই ꯂꯩꯇꯕ ꯇꯧꯕꯇꯕꯨ ꯆꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯆꯔꯥ ꯍꯦꯟꯕ ꯃꯇꯝꯅꯦꯕ ꯆꯥꯅꯕꯒꯤ ꯀꯩꯅꯣ ꯑꯋꯥꯕꯁꯦ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯑꯗꯨ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯏꯕ ꯂꯥꯏꯗꯨꯒꯤ ꯀꯩꯅꯣꯁꯦ ꯃꯃꯜ ꯑꯣꯏꯅ ꯃꯣꯏꯒꯤ ꯆꯥꯅꯅꯕ ꯑꯣꯏꯅ ꯄꯤ ꯍꯥꯏ ꯇꯤꯟ ꯄꯤꯁ ꯌꯥꯝ ꯄꯤ ꯍꯥꯏ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯇꯤꯟ ꯄꯤꯁꯁꯤꯃ ꯌꯥꯝ ꯄꯤ ꯍꯥꯏ ꯑꯗꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯁꯨꯝꯕ ꯆꯤꯅꯤ ꯀꯩꯀꯩ ꯁꯨꯝꯕꯁꯦ ꯌꯥꯝ ꯄꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯐꯥꯗꯔꯁꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯤꯗꯒꯤ ꯃꯥꯏ ꯀꯦꯔꯤꯌꯔꯁꯤ ꯍꯧꯔꯛꯄꯅꯦꯕ ꯑꯗꯨꯒ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯄꯟꯖꯈꯤꯕ 1947ꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯦꯅꯤ ꯁꯣꯔꯠ ꯑꯣꯐ ꯔꯤꯂꯦꯇꯦꯠ ꯋꯤꯠ ꯑꯥꯔꯠ ꯀꯣ ꯃꯥ ꯑꯗꯨꯝ ꯑꯣꯔꯗꯔꯁꯤ ꯂꯧꯗꯣꯏꯅꯦꯕ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯥꯅ ꯐꯣꯡꯗ꯭ꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯤꯗ ꯂꯣꯏ ꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯃꯥꯏꯜ ꯁ꯭ꯇꯣꯟ ꯌꯨꯡꯕꯗꯣ ꯑꯗꯨꯐꯥꯎꯗ ꯌꯦꯛꯑꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯈꯤꯇꯪ ꯁꯥꯐꯔꯀꯥꯟꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 1958 ꯑꯗꯥꯏꯗꯒꯤꯗꯤ ꯗ꯭ꯔꯣꯌꯤꯡ ꯑꯉꯥꯡꯒꯤ ꯇꯦꯛꯁ ꯕꯨꯛ ꯑꯣꯏꯅ ꯇꯝꯅꯅꯕ ꯗ꯭ꯔꯣꯌꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯌꯦꯛꯄ ꯍꯧꯔꯦ ꯑꯗꯨꯅ 1970s ꯑꯗꯥꯏꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯗ꯭ꯔꯣꯌꯤꯡꯁꯦ ꯇꯦꯛꯁ ꯕꯨꯛ ꯑꯣꯏꯅ ꯇꯝꯃꯝꯃꯦꯕ ꯑꯗꯨ ꯕꯨꯛ 1ꯗꯒꯤꯅ ꯕꯨꯛ 4 3 4 5 6 ꯐꯥꯎ ꯕꯨꯛ 6 ꯑꯗꯨꯅ ꯃꯈꯜ ꯃꯈꯜꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯄꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯝꯇꯗ ꯑꯩꯈꯣꯏ ꯀꯂꯦꯛꯁꯟ ꯇꯧꯕ ꯅꯪꯍꯧꯗꯦ ꯑꯗꯨ ꯈꯔꯗꯤ ꯂꯩꯔꯤ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗ꯭ꯔꯣꯌꯤꯡꯗꯤ ꯇꯝꯃꯝꯃꯦ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯔꯁꯤꯞ ꯔꯥꯏꯇꯤꯡ ꯑꯩꯈꯣꯏ ꯈꯨꯠꯏꯁꯦ ꯐꯖꯅ ꯏꯒꯗꯧꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯐꯥꯗꯔ ꯍꯣꯏꯗ ꯌꯥꯝ ꯉꯟꯅ ꯐꯥꯎꯔꯝꯃꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯀꯔꯁꯤꯞ ꯔꯥꯏꯇꯤꯡꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯇꯝꯅꯔꯝꯃꯤ ꯏꯖꯨꯀꯦꯁꯟꯒ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯥꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤ ꯀꯩꯁꯥꯝꯊꯣꯡꯒꯤ ꯊꯣꯡꯁꯤꯅꯦꯕ ꯌꯥꯝꯅ ꯀꯩꯅꯣ ꯃꯇꯝꯗꯨꯗ ꯁꯤ ꯂꯥꯟꯊꯣꯛ ꯌꯥꯏꯁ꯭ꯀꯨꯜ ꯂꯣꯝꯗꯅꯦꯕ ꯀꯟꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯐꯥꯗꯔ ꯍꯣꯏ ꯅꯨꯄꯤ ꯂꯥꯟꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯗꯔꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤꯁꯤꯗ ꯊꯦꯠꯂꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯗ ꯅꯨꯄꯤ ꯂꯥꯟꯒꯤ ꯂꯥꯏ ꯑꯅꯤꯃꯛ ꯌꯥꯎꯏ ꯐꯥꯔꯁ ꯅꯨꯄꯤ ꯂꯥꯟꯁꯨ ꯌꯥꯎꯏ ꯑꯅꯤꯁꯨꯕꯗꯗꯤ ꯃꯥꯁꯤ ꯍꯤ ꯋꯥꯖ ꯑꯦ ꯋꯤꯠꯅꯦꯁ ꯗꯦꯠ ꯇꯥꯏꯝ ꯀꯣ ꯃꯥ ꯃꯇꯝꯗꯨꯗꯗꯤ ꯃꯥꯁꯤ ꯋꯤꯠꯅꯦꯁ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯏꯕ ꯑꯥꯔꯇꯤꯀꯜ ꯑꯃꯁꯨ ꯂꯩ ꯀꯣ ꯅꯨꯄꯤ ꯂꯥꯟꯗꯨꯗ ꯑꯩꯒꯤ ꯃꯣꯠ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯌꯥꯝ ꯐꯥꯎꯕ ꯑꯥꯔꯇꯤꯀꯜꯅꯤ ꯑꯇꯣꯞꯄ ꯃꯦꯒꯥꯖꯤꯟ ꯀꯌꯥꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯐꯣꯡꯈ꯭ꯔꯦ ꯑꯗꯣ ꯃꯥꯁꯤ ꯑꯏꯕ ꯑꯃꯕꯨꯗꯤ ꯑꯣꯏꯈꯤꯗꯦ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔ ꯀꯩꯀꯩ ꯃꯇꯝꯒꯤ ꯌꯥꯝꯅ ꯏꯔꯝꯃꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯅ ꯈꯣꯝꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯌꯥꯝꯅ ꯑꯃꯅ ꯁꯤꯗ ꯊꯦꯠꯂꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯒꯤ ꯀꯃꯦꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯇꯤꯡ ꯑꯃꯃꯝꯒꯤ ꯃꯥꯒꯤ
commentary amamam caption jiko iraga ma khoi English ta like ama phongre hojidi adu copy ji loi thokre khoina reprint tawgi amadi khanari adubu history lai myam se aduga mana khoi father na khoi sigi history gi kari gi myam ama yinglei chidi tasengna wari ji libde yam nungai khoina aina phongdong ning gi chance ma sigi mafam jara pawmi gi keno jada khoina phangbje maramdi myam na hangningam ba archivist sima poster yek ba hogdu chumme ba 1947 dekho jida ko dekho ji ai ba film jida hogdu ma ye chumme ma gi matam gi ma gi ju sebok myam am la ba ma gi disciple myam jina matam gi assist tor ga sum la ko ni na akoi gi matam di akoina khoi gi matam di yam ngan 1974 dagi di sima poster yek pungam me ba ko matam angang ne ya class matam dai class 9 khang tam nga sima poster yek ba sorry class 10 loi ba the red 10 ko ai hanan ye impal to kisi ko adigi de kabo khoi pharana ga kha sembi copy to adum chana ba kha sum ya ko dagi di Dharambir kain to do adure de Hindi film aham ye pune ko Dharambir ka ji kuire na ko ara English film gi khoi gi ai matam da di as ap to ye khaza ne impal to kis gi kari adaga Manipur hall matam duna kwadi yam ye khoi impal gi hall loina ma khoi ye me ko adigi mo hendok dana Bisempur gi ohum hall ani ohum dadigi ningthokong gi ani ohum moirang gi ani ohum asin nangna mo honari ne ko matam dana yam mo cha ne khudai ma selaga dum matam dana khoi rang je khoi gi permanent na te ba khoi gi rang se powder ne ba ko adu khoina dry color powder ha dum khange Kolkata digi plap chele adu gum and Arabic gum ko bom le ko adu mahi je thilaga ising hapaga neiraga kambi da nungam na neiraga dain tor yek pne ba ko aduna turi achowa ko turi achowa wasn't tor ga yega ayam sma posagi yek pose yam phana expert or me do hojikti flex nung lak podagi adugi keno je pura tokre ko aduna ngasagi akoina ngam aba matam se faragi assist to ngam aba matam se sidadi kamdori ge da khoi father je magi si yepi chance culture gi kari ge do khoi father je la yam pai mana history ji yek tingai da Manipur gi masak naiba scholar mayam historian mayam chala photo kari leiba adu to hojiti internet ta ga yam thole da matam da diko no wana hona garjane adaga like tadi like the power the sigi history gi sequence yek pa yarane dikhangba aduga kari dress selami kari torami karam ko dilami karam thang parami history du even tedna ado artistic concept amana ko impression amana magi oiba kano amana mu sagalai ne ba reconstruct tawrai ne like the parga adra se theliba lai mayam se khoi lai ba naharon sing lai visitors sing na khoi local khoi naharon khoi Manipur macha orju khangdaba yawe ba adu bo khoi parane yek thui bagi maram di khoi da yam na Manipur yaw awang ma thak da khoi yum thangna ba khoi Sipsagar ahom haise ko ahom dynasty da along payana brahmagini thojina lan ga taraka mana la da tekhau is dikhau ba turen du gi makpan de le bigi ni ko akoina broken koina tang tight over haidar ko the dikhau na ko dikhau turen an le ko sida lan cheling gi marak sida ngasai gi maji Sagadio Raje sourcing gi da le re kan da maji amu thindore ba ko thindoro buje Assam gi history da kwani phogo chapter ne ba ado Assam gi haiba ahongi tungun gya buranji ka tungun gya buranji hai che khoi chitharol kumba ba kai je sumbane ba mojo ado tungun gya buranji sa khoi gi vacation gi maram da moi di vacation ra hai de matam da jai sing hai ko moi di noi nei wai kana to bum tan du sidi vacation da hai de na har pe ko vacation gi maming mari le ko amana Assam dana khoi ahongi history dana jai sing le rani khoi ching mayam ji matang khomjelen chingthang kombai bam ju le ko chingthang kombai ji kai shna te ma ji amna liberal loiba mangon da yam secular oiba kano ma yawe la ji chele Tamenglong dine han thong de je Tamenglong praja ma je adum phajana ma gi ni thong ni khangmani na khoi Manipur gi ni thong dina lan chele ni jum khangmani yam phajana kan to ba khoi toro khoda na khoi yam na kan ni thoga yam naksana ba mari je chingi Tamenglong ji am bhajan le aduna
ꯆꯤꯡꯁꯤ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯈꯣꯝꯖꯤꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯅꯤꯀꯣ ꯃꯁꯦ ꯆꯤꯡꯊꯪ ꯈꯣꯝꯕ ꯍꯥꯏꯁꯦ ꯃꯊꯪ ꯃꯊꯪ ꯆꯤꯡ ꯃꯌꯥꯝꯗꯒꯤ ꯈꯣꯝꯖꯤꯟꯕꯀꯣ ꯑꯗꯨꯅ ꯆꯤꯡꯊꯪ ꯈꯣꯝꯕ ꯍꯥꯏꯁꯤꯅ ꯆꯤꯡꯂꯣꯝꯗꯒꯤ ꯃꯥꯒ ꯆꯤꯡꯒ ꯂꯩꯅꯕ ꯃꯔꯤꯗꯨꯗꯒꯤ ꯊꯣꯟꯈꯤꯕ ꯑꯗꯒꯤ ꯑꯃꯅ ꯚꯥꯏꯒꯆꯟꯗ꯭ꯔ ꯍꯥꯏꯅ ꯑꯃ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯈꯪꯅꯔꯤꯕ ꯔꯥꯖꯁ꯭ꯔꯤ ꯚꯥꯏꯒꯆꯟꯗ꯭ꯔ ꯀꯣꯟꯅ ꯃꯥꯁꯤ ꯔꯤꯁꯤ ꯑꯣꯏꯈꯤꯕꯀꯣ ꯃꯥꯁꯤ ꯍꯤ ꯋꯥꯖ ꯑꯦ ꯋꯥꯔꯤꯌꯔ ꯃꯥꯁꯨ ꯋꯥꯔꯤꯌꯔꯅꯦꯕ ꯑꯗꯨꯕꯨ ꯃꯥꯏꯇꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯑꯂꯪꯄ꯭ꯔꯤꯌꯥ ꯍꯥꯏꯁꯤꯗꯤ ꯉꯁꯤꯐꯥꯎꯗ ꯕ꯭ꯔꯍ꯭ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯂꯪꯄ꯭ꯔꯤꯌꯥ ꯍꯥꯏꯁꯤꯗꯤ ꯃꯤꯅ ꯀꯤꯅꯔꯤꯕ ꯊꯛ ꯊꯛ ꯂꯥꯎꯕ ꯀꯩꯅꯣꯅꯦꯕ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯂꯝꯕꯥ ꯄꯥꯕ ꯉꯝꯈꯤꯗꯕꯒꯤ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄ ꯈꯔ ꯂꯩꯈꯤꯕꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯈꯪꯗꯦ ꯂꯥꯟꯗꯨ ꯆꯦꯟꯕꯩ ꯋꯥꯅꯦꯕꯀꯣ ꯍꯜꯂꯛꯑꯀꯥꯟꯗꯅ ꯃꯥꯁꯦ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯃꯥꯁꯦ ꯀꯔꯇꯥ ꯍꯥꯏꯀꯣ ꯀꯔꯇꯥ ꯍꯥꯏꯁꯤꯅ ꯁꯥꯒꯩꯒꯤ ꯃꯃꯤꯡ ꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯇꯥ ꯗꯥꯏꯅꯦꯁꯇꯤ ꯑꯗꯨꯅ ꯑꯩꯅ ꯏꯕ ꯑꯩꯁꯨ ꯈꯔ ꯈꯕꯔꯗ ꯀꯩꯗ ꯑꯩꯁꯦ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯀꯂꯃꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯏꯖꯩ ꯑꯗꯨꯗ ꯑꯩꯒꯤ ꯄꯦꯟ ꯅꯦꯝꯁꯦ ꯑꯩꯅ R.K. ꯕꯨꯙꯤꯃꯟꯇ ꯀꯔꯇꯥ ꯍꯥꯏꯌꯦꯕ ꯀꯔꯇꯥ ꯍꯥꯏꯁꯦ ꯑꯩꯅ ꯁꯤꯡꯗꯨꯁꯨ ꯂꯧꯊꯣꯛꯅꯤꯡꯉꯛꯑꯕ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯁꯨ ꯂꯧꯊꯣꯛꯅꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯑꯀꯥꯟꯗꯗꯤ ꯏꯀꯥꯏꯕ ꯇꯥꯏꯇꯜꯅꯦꯕ ꯑꯗꯨꯗꯤ ꯁꯪꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯀꯩꯝ ꯂꯩꯅꯗꯦꯕ ꯑꯗꯨꯒ ꯀꯔꯇꯥ ꯍꯥꯏꯅ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯃꯃꯤꯡꯗꯣ ꯇꯥꯛꯆꯕꯅꯦꯕ ꯀꯣ ꯃꯁꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯗꯤ ꯃꯄꯥ ꯃꯄꯨꯒꯤ ꯃꯃꯤꯡꯁꯤꯕꯨ ꯍꯥꯞꯄ ꯑꯩꯈꯣꯏ ꯊꯦꯡꯅꯩꯌꯦꯕꯀோ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯑꯩꯒꯤ ꯁꯥꯒꯩꯗꯨꯒꯤ ꯃꯃꯤꯡꯗꯨ ꯇꯞꯄꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯪꯉꯦ ꯀꯩꯒꯤꯅꯣ ꯅꯪ ꯀꯔꯇꯥ ꯇꯞꯄꯤꯗꯨ ꯅꯤꯡꯊꯧ ꯃꯃꯤꯡꯗꯨ ꯁꯤꯗꯤ ꯃꯥꯒꯤ ꯁꯥꯒꯩ ꯅꯤꯡꯊꯧꯗꯨꯒꯤ ꯁꯥꯒꯩꯅꯤ ꯈꯪꯅꯅꯕ ꯍꯥꯞꯄꯅꯤ ꯃꯁꯤ ꯂꯣꯏ ꯆꯠꯅꯩꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅ ꯆꯨꯝꯃꯤꯅꯤ ꯅꯪ ꯍꯥꯏꯗꯣ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯇꯥ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗ ꯀꯔꯇꯥ ꯍꯥꯞꯄ ꯑꯇꯩꯁꯨ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯌꯦꯛꯄꯁꯤꯅ ꯐꯣꯡꯗꯣꯛꯏꯁꯦ ꯑꯩꯈꯣꯏ ꯐꯥꯗꯔꯅ ꯌꯦꯛꯑꯝꯕ ꯂꯥꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ he cover a wide range of subject ꯍꯥꯏꯇꯥꯔꯦ he cover a wide range of subject ꯃꯔꯝꯗꯤ ꯃꯥꯅ ꯍꯤꯁꯇ꯭ꯔꯤꯗꯨꯗꯁꯨ ꯑꯃꯨꯛ ꯃꯤꯅ ꯈꯪꯐꯥꯠꯇꯕ ꯍꯤꯁꯇ꯭ꯔꯤꯗꯣ ꯃꯥꯅ ꯑꯃꯨꯛ ꯒ꯭ꯂꯣꯔꯤꯐꯥꯏ ꯇꯧ ꯃꯌꯥꯝꯅ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯕ ꯑꯃ ꯀꯣ ꯑꯗꯒꯤ ꯅꯝꯕꯔ 2ꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯁ ꯀꯜꯆꯔ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝ ꯍꯥꯏꯅꯗꯅ ꯁꯨꯝ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯚꯤꯖꯨꯋꯦꯜ ꯑꯣꯏꯅꯗꯤ ꯀꯩꯝꯇ ꯎꯕꯗꯤ ꯅꯠꯇꯕ ꯃꯌꯥꯝꯗꯣ ꯔꯤꯁꯇꯣꯔ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯦꯗꯤ ꯍꯥꯏ ꯐꯨꯔꯥꯗꯨꯂꯥꯟ ꯔꯨꯏꯟꯁ ꯃꯌꯥꯝ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯨꯔꯥꯗꯨꯂꯥꯟ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯀꯝꯗꯧꯔꯤꯒꯦꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯔꯨꯏꯟꯁ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯛꯑꯝꯃꯤꯀꯣ ꯑꯗꯒꯤ ꯃꯥ ꯀꯟꯇꯦꯝꯄꯔꯔꯤꯁꯨ ꯑꯗꯨꯝ ꯌꯦꯛꯑꯝꯃꯦꯕ ꯀꯟꯇꯦꯝꯄꯔꯔꯤꯁꯨ ꯍꯥꯏꯗꯤ ꯃꯣꯗꯔꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯒꯤ ꯁꯝꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯍꯧꯖꯤꯛꯁꯦ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯆꯍꯤ 1990ꯗ ꯌꯦꯛꯄ ꯂꯥꯏ ꯍꯧꯖꯤꯛ ꯊꯦꯠꯂꯤꯕ ꯑꯩꯈꯣꯏ ꯎ ꯌꯥꯟꯊꯠꯀꯅꯨ ꯎ ꯍꯥꯏꯕꯁꯤꯁꯨ ꯍ꯭ꯌꯨꯃꯦꯟ ꯕꯤꯌꯤꯡꯁꯀꯨꯝꯕꯅꯤ ꯀꯥꯏ ꯍꯥꯏꯕ ꯃꯥꯒꯤ ꯀꯟꯁꯦꯞ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯄꯦꯟꯇꯤꯡꯁꯤꯡꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯥꯅ ꯄꯥꯡꯊꯣꯛꯑꯝꯃꯤꯕ ꯃꯥꯅ ꯄꯥꯡꯊꯣꯛꯑꯝꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯑꯁꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡꯗ ꯌꯥꯝꯅ ꯊꯨꯅ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯑꯃ ꯑꯊꯥꯞꯄ ꯑꯃ ꯄꯥꯎ ꯍꯥꯏꯔꯗꯤ ꯃꯤꯁꯤ ꯋꯥꯏꯗꯅꯀꯣ ꯄꯥꯅꯤꯡꯕ ꯌꯥꯏ ꯄꯥꯅꯤꯡꯗꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯁꯤꯗ ꯂꯥꯛꯑꯒ ꯂꯥꯏꯁꯦ ꯁꯔꯁ ꯌꯦꯡꯕ ꯃꯇꯝꯗ ꯀꯦꯞꯁꯟꯁꯤ ꯄꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯤ ꯊꯣꯛꯈꯤꯕꯣꯏꯌꯦ ꯁꯤ ꯊꯣꯛꯈꯤꯕꯣꯏꯌꯦ ꯍꯥꯏꯔꯒꯗꯤ ꯑꯎꯕꯁꯤꯡꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯎꯕꯁꯤꯡꯁꯤꯅꯁꯨ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦ ꯕ꯭रीफ ꯋꯦ ꯀꯣ ꯍꯥꯏꯗꯤ to get to know in a brief way ꯌꯥꯝ quick way ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯍꯦꯛꯇ ꯈꯪꯍꯜꯂꯒ ꯋꯥꯔꯤꯁꯤ ꯂꯤꯔꯒ ꯃꯣꯏꯅ ꯃꯄꯥꯟꯗ ꯍꯟꯖꯈꯤꯕꯗ ꯃꯣꯏ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯚꯤꯖꯤꯇꯔꯁꯤꯡꯁꯤꯗ ꯁꯤꯒꯤ ꯃꯐꯝꯁꯤ ꯌꯧꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯚꯤꯖꯤꯠ ꯑꯃ ꯑꯣꯏꯔꯝꯃꯣꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯀꯃꯦꯟꯒꯁꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯁꯣꯐꯥ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯑꯩꯅ ꯁꯤꯃ ꯈꯤꯇꯪ ꯄꯟꯖꯍꯧꯒꯦ ꯉꯁꯤꯗꯤ ꯒꯦꯂꯔꯤꯁꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯖꯕꯒꯤ ꯋꯥꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯦꯠꯅꯕ ꯀꯟꯇ꯭ꯔꯤꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯂꯥꯛꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯥꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡꯁꯤ ꯂꯩꯈꯤꯕꯗꯤ ꯈꯤꯇꯪꯕꯨꯗꯤ ꯍꯟꯊꯩꯀꯣ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯔꯥꯡꯒ ꯐꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗꯗꯤ ꯑꯥꯞꯇ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯁꯁꯤ ꯒ꯭ꯔꯨꯞ ꯐꯣꯔꯦꯟꯒꯤ ꯖꯄꯥꯟꯒꯤ ꯀꯔꯤ ꯋꯥꯔꯜꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯛꯑꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯁꯤꯗ ꯈꯪꯉꯒ ꯃꯣꯏꯅ ꯆꯠꯆꯈꯤꯕꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏ ꯐꯥꯗꯔꯅ ꯈꯟꯖꯔꯝꯕ ꯃꯪꯂꯥꯟꯗꯣ ꯈꯔ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯊꯨꯡꯉꯦꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯒꯤ ꯋꯥ ꯅꯠꯇꯕ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒꯀꯣ ꯍꯥꯏꯕꯗꯤ ꯃꯥꯅ
ꯑꯩꯈꯣꯏ ꯐꯥꯗꯔꯅ ꯂꯥꯏꯁꯤꯡꯁꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯨꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯀꯤꯡꯗꯝꯅꯤ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯤ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯍꯦꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯈꯪꯅꯔꯦ ꯁ꯭ꯄꯣꯔꯠ ꯀꯔꯤ ꯀꯔꯥ ꯊꯣꯛꯂꯛꯄꯗꯒꯤ ꯃꯇꯝ ꯑꯃꯗꯗꯤ ꯀꯗꯥꯏꯗ ꯂꯥꯛꯏꯅꯣ ꯈꯣꯠꯂꯒ ꯀꯍꯥꯁꯦ ꯍꯥꯏ ꯑꯗꯨꯗꯨ ꯑꯁꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯥꯗꯔꯁꯦ ꯕꯤꯅꯥꯕꯟ ꯆꯠꯄꯒꯤ ꯇꯨꯔ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯦꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯏꯅꯦꯒ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯅꯦꯁꯨ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯅ ꯃꯁꯛ ꯈꯪꯕꯤꯗꯦ ꯑꯗꯨꯅꯗꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯃ ꯀꯠꯊꯣꯛꯑꯝꯒꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯂꯥꯏ ꯃꯌꯥꯝꯁꯤ ꯌꯦꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 1990ꯗ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯎꯠꯂꯦꯕꯀꯣ ꯑꯩꯈꯣꯏ ꯖꯦꯝ ꯍꯣꯜꯗ ꯉꯁꯤꯐꯥꯎꯒꯤ ꯑꯥꯔꯠ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯍꯤꯁꯇ꯭ꯔꯤꯗ ꯑꯗꯨꯗꯒꯤ ꯑꯗꯨꯃꯨꯛ ꯌꯥꯝꯕ ꯂꯥꯏ ꯎꯠꯄ ꯌꯥꯎꯈꯤꯗ꯭ꯔꯦꯕꯀꯣ ꯃꯗꯨ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯣꯏꯔꯝꯃꯦꯕꯀோ 1994ꯗ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯃꯤꯡꯁꯦ ꯂꯤꯝꯀꯥ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗꯇ ꯆꯜꯂꯦꯕ 1994ꯗ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯃꯇꯝꯗꯨꯅ ꯍꯧꯖꯤꯛꯄꯨꯗꯤ ꯍꯦꯟꯅ ꯎꯠꯄ ꯈꯣꯠꯄ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯣ 1994ꯗꯗꯤ ꯂꯤꯝꯀꯥ ꯕꯨꯛ ꯑꯣꯐ ꯔꯦꯀꯣꯔꯗꯇ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯃꯤꯡꯁꯤ ꯆꯜꯂꯦ ꯃꯔꯝꯗꯤ ꯃꯤ ꯁꯤꯡꯒꯜ ꯑꯥꯔꯇꯤꯁ ꯑꯃꯅ ꯐꯣꯔ ꯗ ꯄꯦꯟꯇꯤꯡ ꯑꯣꯐ ꯗ ꯍꯥꯏꯌꯦꯁ ꯅꯝꯕꯔ ꯑꯣꯐ ꯄꯦꯟꯇꯤꯡꯁ ꯑꯦꯠ ꯑꯦ ꯁꯣꯂꯣ ꯑꯦꯛꯖꯤꯕꯤꯁꯟ ꯍꯥꯏꯅ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯃꯗꯨꯒꯤ ꯒꯤꯅꯦꯁ ꯕꯨꯛꯇ ꯆꯟꯕ ꯈꯣꯠꯄ ꯑꯗꯨꯗꯨ ꯇꯧꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯉꯍꯥꯟꯋꯥꯏ ꯀꯣꯡꯒ꯭ꯔꯦꯡ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯃꯆꯥ ꯑꯄꯤꯛꯄꯁꯦ ꯋꯥꯔꯜꯒꯤ ꯒ꯭ꯔꯦꯠ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯁ ꯃꯌꯥꯝꯁꯦ ꯑꯩ 300 ꯍꯦꯟꯅ ꯌꯦꯛꯑꯦꯕ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯒꯦꯂꯔꯤꯁꯤꯗ ꯇꯪꯈꯥꯏꯃꯨꯛꯇꯤ ꯊꯦꯠꯂꯤꯀꯣ ꯂꯣꯏꯅꯃꯛ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯗꯤ ꯉꯝꯗꯦ ꯑꯗꯣ ꯑꯩꯅ ꯒꯤꯅꯦꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜ ꯔꯦꯀꯣꯔꯗꯇ ꯑꯩꯁꯨ ꯀ꯭ꯂꯦꯝ ꯇꯧꯋꯦ ꯑꯗꯨꯗ ꯃꯣꯏꯅ ꯑꯩꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯀꯦꯇꯦꯒꯣꯔꯤꯁꯦ ꯃꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗꯕ ꯃꯣꯏꯒꯤ ꯔꯤꯁꯔꯆꯔ ꯇꯤꯝ ꯂꯥꯛꯑꯒꯗꯤ ꯃꯣꯏ ꯁꯣꯏꯗꯅ ꯈꯪꯅꯦꯕ ꯆꯟꯕꯁꯨ ꯌꯥꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏ ꯔꯤꯄ꯭ꯂꯥꯏꯒꯗꯤ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯣꯏꯅ ꯔꯤꯁꯔꯆꯔ ꯇꯤꯝꯗꯣ ꯊꯥꯔꯛꯑꯒꯗꯤ ꯆꯞ ꯆꯥꯅ ꯃꯥꯅ ꯄꯥꯝꯃꯤꯕ ꯀ꯭ꯂꯦꯝꯁꯦ ꯁꯤꯅꯤ ꯈꯪꯉꯒꯗꯤ ꯑꯗꯨꯝ ꯆꯟꯕꯁꯨ ꯌꯥꯕꯖꯥꯠꯅꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀ꯭ꯂꯦꯝꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯔꯤꯄ꯭ꯂꯥꯏ ꯑꯃꯗꯤ ꯍꯜꯂꯛꯈꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯐꯥꯗꯔꯁꯤꯅ ꯍꯦꯛ ꯂꯩꯇꯕ ꯃꯇꯨꯡꯗꯗꯤ ꯄꯣꯁꯇꯃꯁꯂꯤ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯥꯁꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯇ꯭ꯔꯀꯂꯥ ꯔꯠꯅ ꯍꯥꯏꯅ ꯄꯣꯁꯇꯃꯁꯂꯤꯀꯣ ꯑꯗꯣ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯃꯥꯁꯦ ꯐꯦꯂꯣ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯄꯤꯈꯤ ꯑꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯉꯁꯥꯏ ꯄꯟꯖꯈ꯭ꯔꯦ ꯑꯩ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ 1994ꯗ ꯑꯩ ꯑꯦꯋꯥꯔꯗ ꯂꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ 1985ꯗ ꯑꯥꯔꯠ ꯁꯣꯁꯥꯏꯇꯤꯒꯤ ꯑꯦꯋꯥꯔꯗ ꯂꯧꯖꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯂꯥꯏ ꯀꯟꯅ ꯌꯦꯛꯆꯔꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯥꯔꯠ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤ ꯃꯆꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯆꯨ ꯑꯩꯅ ꯁꯤ ꯁꯦꯠꯂꯒ ꯁꯤ ꯐꯖꯅꯤ ꯁꯤ ꯑꯥꯔꯠꯅꯤ ꯑꯩꯅ ꯁꯝ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯅꯤꯡꯉꯤ ꯑꯗꯨ ꯑꯥꯔꯠꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯦꯁꯟ ꯗꯤꯖꯥꯏꯟꯗ ꯆꯠꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯇꯧꯗꯣꯔꯤꯕ ꯐꯦꯁꯟꯁꯤ ꯏꯁꯀꯦꯠꯁ ꯍꯩꯇ ꯌꯥꯗꯦꯕ ꯂꯥꯏ ꯌꯦꯛꯄ ꯍꯩꯇ ꯌꯥꯗꯦꯕ ꯑꯗꯨ ꯂꯥꯏ ꯌꯦꯛꯄ ꯍꯩꯕ ꯑꯃꯗꯒꯤ ꯗꯥꯛꯇꯔ ꯇꯝꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯑꯦꯅꯥꯇꯣꯃꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯟ ꯃꯌꯥꯝꯒꯁꯦ ꯃꯥꯒꯤ ꯆꯤꯟꯐꯥ ꯄꯨꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯤꯌꯣꯅꯥꯔꯗ ꯑꯩꯈꯣꯏꯒꯤ ꯗ ꯚꯤꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯑꯣꯔꯒꯥꯟ ꯃꯌꯥꯝꯁꯦ ꯂꯦꯟꯊꯠꯂꯒ ꯃꯁꯜꯒꯁꯦ ꯇꯧꯔ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯒ ꯌꯦꯡꯉꯤꯁꯦ ꯑꯗꯨꯅ ꯀꯝꯗꯧꯔꯤꯒꯦꯗ ꯑꯩꯈꯣꯏ ꯂꯥꯏ ꯌꯦꯛꯄꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯆꯪꯉꯤ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯔꯣꯕꯣꯇꯤꯛ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯔꯣꯕꯣꯇꯤꯛ ꯏꯟꯖꯤꯅꯤꯌꯥꯔꯗꯣ ꯃꯁꯤꯒꯤ ꯍꯌꯦꯡ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯅ ꯂꯦꯡꯕ ꯈꯣꯠꯄꯗ ꯌꯥꯕ ꯗꯤꯖꯥꯏꯟ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯗꯤꯖꯥꯏꯟ ꯑꯦꯔꯣꯅꯣꯇꯤꯛ ꯗꯤꯖꯥꯏn ꯑꯗꯒꯤ ꯑꯦꯅꯤ ꯁꯣꯔꯠ ꯑꯣꯐ ꯔꯤꯂꯦꯇꯦꯠ ꯋꯤꯠ ꯀꯩꯅꯣꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤ ꯑꯥꯔꯀꯤꯇꯦꯛ ꯇꯝꯒꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯥꯔꯀꯤꯇꯦꯛꯆꯔꯣꯝꯗ ꯆꯪ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯑꯥꯔꯠꯅꯤ ꯑꯗꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯁꯤꯁꯨ ꯑꯥꯔꯠꯅꯤ ꯀꯝꯄꯣꯖꯤꯁꯟ ꯁꯤ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯤ ꯃꯆꯨꯁꯤ ꯐꯖꯅ ꯃꯁꯤ ꯌꯥꯝ ꯄꯥꯛ ꯆꯥꯎꯕ ꯑꯃꯅꯤ ꯑꯗꯨꯅ ꯕꯦꯁꯤꯛ ꯑꯣꯏꯅ ꯑꯥꯔꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯔꯣꯟꯁꯤꯗꯗꯤ ꯂꯣꯏꯅ ꯍꯩꯐꯝ ꯊꯣꯛꯄ ꯁꯕꯖꯦꯛ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯛꯑꯅꯤ ꯍꯥꯏꯕ ꯉꯥꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯐꯤ ꯂꯣꯟꯕ ꯌꯥꯏ ꯐꯤ ꯂꯣꯜꯂꯤꯕ ꯑꯗꯒꯤ ꯐꯤꯗ ꯑꯦꯝꯕꯣꯏꯗꯔꯤ ꯇꯧꯔꯤꯕ ꯃꯥꯅ ꯃꯈꯨꯠꯅ ꯍꯩꯔꯒꯗꯤ ꯃꯥꯅ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯝꯄꯨꯇꯔꯗ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯥꯏ ꯑꯥꯔꯠꯇ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯇꯧꯔꯦ ꯀꯝꯄꯨꯇꯔ ꯍꯥꯏ ꯃꯥꯒꯤ ꯀꯣꯛꯀꯤ ꯀꯟꯁꯦꯞꯆꯨꯋꯦꯜ ꯗꯤꯖꯥꯏꯟꯗꯨꯗꯤ ꯑꯩ ꯀꯣꯛꯇꯤ ꯊꯣꯛꯂꯛꯀꯗꯧꯅꯦꯕ ꯑꯩꯅ ꯍꯣꯔꯦꯟ ꯑꯗꯨꯅ ꯀꯝꯄꯨꯇꯔ ꯄꯥꯏꯔꯤꯕꯗꯨꯁꯨ ꯉꯁꯥꯏꯒꯤ ꯀꯣꯛꯇꯒꯤ ꯑꯥꯔꯠꯇꯨꯗꯤ ꯑꯗꯨꯅ
ꯑꯥꯔꯠꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯥꯔꯠ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯀꯩꯁꯨ ꯑꯣꯏꯊꯣꯛꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯗꯤ ꯃꯁꯤ ꯑꯗꯨꯝ ꯕꯦꯁꯤꯛꯀꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯃꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯔ ꯑꯗꯨ ꯇꯁꯦꯡꯅ ꯃꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯈꯣꯠꯄ ꯍꯥꯏꯗꯨꯅ ꯇꯣꯈꯥꯏꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯌꯥꯒꯗꯕ ꯃꯤ ꯍꯥꯏꯕ ꯑꯃ ꯂꯩꯅꯀꯣ ꯑꯗꯣ ꯕꯦꯁꯤꯛ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯖꯤꯔꯣꯗꯤ ꯑꯣꯏꯗꯕ ꯐꯩꯌꯦꯕ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯗꯨ ꯅꯠꯇꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯩꯇꯕ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯦ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯄꯤꯀꯥꯁꯣꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯑꯦꯕ꯭ꯔꯤ ꯆꯥꯏꯜ ꯏꯖ ꯑ ꯑꯥꯔꯇꯤꯁ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯖ when they grow up to become an artist ꯍꯥꯏꯗꯤ ꯆꯥꯎꯔꯛꯑꯀꯥꯟꯗ ꯑꯥꯔꯇꯤꯁ ꯑꯣꯏꯔꯛꯇꯕꯗꯨꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯐꯛꯂꯥꯡꯗ ꯑꯩꯈꯣꯏ ꯃꯩꯇꯥꯟꯅꯒ ꯌꯩꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯦ ꯕꯤ ꯁꯤ ꯇꯝꯕꯗ ꯌꯦ ꯅꯥꯀꯟꯗ ꯑꯦ ꯑꯃ ꯃꯇꯧ ꯇꯝꯃ ꯌꯦꯅꯦꯕ ꯑꯗꯨꯅꯤ ꯂꯥꯏ ꯌꯦꯛꯄ ꯍꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯂꯥꯏ ꯌꯦꯛꯄꯅ ꯍꯥꯟꯅ ꯍꯧꯔꯤꯅꯦꯕ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯀꯟꯒꯗꯕꯅꯤ ꯑꯩ ꯈꯤꯇꯪ ꯇꯧꯔꯝꯃꯒ ꯑꯃꯨꯛ ꯇꯣꯛꯄꯗꯨꯁꯨ ꯑꯃꯨꯛ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯉꯒ ꯌꯥꯗꯦ ꯍꯩꯕ ꯑꯃꯁꯨ ꯈꯪꯕꯒ ꯍꯩꯕꯒ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯦꯕ ꯈꯪꯕꯗꯨꯗꯤ ꯃꯥ ꯂꯦꯛꯆꯔꯗ ꯑꯗꯨꯝ ꯆꯠꯈꯤ ꯌꯥꯏ ꯃꯥꯏ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯒꯤ ꯑꯣꯏꯕ ꯁꯕꯖꯦꯛ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯂꯥꯏ ꯌꯦꯛꯄꯒꯨꯝꯕ ꯎꯁꯨꯕꯒꯨꯝꯕ ꯁꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯐꯁꯃꯦꯟꯁꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯕ ꯑꯃ ꯁ꯭ꯀꯤꯜ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯁ꯭ꯀꯤꯜ ꯍꯩꯕꯁꯤꯡꯕꯗꯣ ꯇꯥꯊꯈꯤꯗꯅꯕ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯅꯟ ꯁ꯭ꯇꯣꯞꯇ ꯑꯗꯨꯝ ꯃꯈꯥ ꯆꯠꯊ ꯑꯗꯨ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯃꯍꯩ ꯆꯥꯕ ꯃꯤ ꯑꯃ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯍꯣꯠꯅꯕꯁꯤꯗ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯥ ꯑꯗꯨꯝ ꯃꯇꯣꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯑꯉꯥꯡ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝ ꯇꯧꯋꯤꯗꯅ ꯑꯥꯔꯠꯁꯦ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯉꯥꯡꯒꯤ ꯒ꯭ꯔꯨꯞꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯒ꯭ꯔꯨꯞ ꯕꯤꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯍꯟꯊꯩꯑꯕ ꯑꯗꯒꯤ ꯀ꯭ꯂꯥꯁ 10 11 12 ꯑꯃꯨꯛ ꯍꯟꯊꯔꯛꯑꯦꯕ ꯁꯨꯝ ꯅꯤꯛꯊꯔꯛꯏꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯁ ꯁꯨꯝ ꯌꯥꯝꯃꯀꯥꯟꯗꯗꯤ ꯉꯁꯥꯏ 12ꯀ ꯂꯣꯏꯔꯒꯗꯤ ꯃꯥ ꯇꯁꯦꯡꯅ ꯕꯦꯆꯦꯂꯔ ꯑꯣꯐ ꯐꯥꯏꯟ ꯑꯥꯔꯠꯁ ꯇꯝꯕ ꯆꯠꯈꯤ ꯌꯥꯔꯦ ꯑꯃ ꯇꯧꯔꯦꯀꯣ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯃꯍꯩꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛ ꯑꯃ ꯃꯥꯅ ꯑꯗꯨ ꯇꯧꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯍꯥꯏꯕ ꯌꯥꯗꯦ ꯁꯤꯁꯨ ꯁꯕꯖꯦꯛ ꯑꯃꯅꯤ ꯁꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯍꯩꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯖꯤꯇꯦꯂꯥꯏꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯌꯦꯛꯕ ꯏꯂꯤꯁꯇ꯭ꯔꯦꯁꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯌꯥꯒꯦ ꯀꯥꯏꯁꯦ ꯑꯩꯈꯣꯏ NHKꯒꯤ ꯄ꯭ꯔꯣꯒꯥꯝꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯂꯥꯛꯄꯅꯦ ꯃꯣꯏꯒꯤ ꯀꯣꯃꯤꯛ ꯁꯦꯔꯤꯁ ꯃꯌꯥꯝ ꯌꯦꯛꯄ ꯑꯥꯔꯇꯤꯁ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯒꯁꯦ ꯍꯥꯎ ꯇꯨ ꯕꯤꯀꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯟ ꯗ ꯑꯦꯅꯤꯃꯦꯁꯟ ꯀꯣ ꯃꯦꯀꯤꯡ ꯀꯣꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯀꯥ ꯍꯥꯏꯕꯁꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅꯀꯣ ꯑꯗꯨꯅ ꯍꯣꯠꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯦꯞꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯂꯥꯏ ꯌꯦꯛꯄꯕꯨ ꯍꯟꯊꯕ ꯁꯕꯖꯦꯛ ꯑꯃꯅꯦ ꯂꯧꯕꯁꯤꯁꯨ ꯌꯥꯔꯣꯏ ꯑꯥꯔꯠ ꯌꯥꯎꯗ꯭ꯔꯕ ꯂꯩꯕꯥꯛꯇꯨꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯥꯟꯗꯅ ꯃꯆꯨ ꯇꯥꯗ꯭ꯔꯤꯁꯤ ꯆꯃꯛ ꯈꯣꯏꯃꯣꯟꯅ ꯂꯩꯁꯦ ꯑꯥꯔꯠ ꯌꯥꯎꯕ ꯂꯝꯗꯨꯅꯦꯕꯀꯣ ꯌꯥꯝ ꯅꯥꯟꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯡꯕꯒ ꯆꯠꯇꯅ ꯉꯁꯥꯏꯒꯤ ꯗꯨꯕꯥꯏꯒꯤ ꯑꯗꯨꯒꯤ ꯍꯥꯏꯗꯣ ꯑꯥꯔꯠ ꯉꯥꯛꯇꯅꯦ ꯑꯗꯣ ꯑꯥꯔꯀꯤꯇꯦꯛꯅ ꯌꯦꯡꯉꯛꯏꯅꯦ ꯗꯤꯖꯥꯏꯟꯗꯀꯣ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯂꯝꯗꯨꯅ ꯑꯥꯔꯠꯁꯤꯒ ꯀꯩꯁꯤꯒ ꯂꯣꯏ ꯄꯨꯟ ꯆꯠꯃꯤꯟꯅꯩꯑꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯑꯗꯨ ꯑꯥꯔꯠꯁꯤꯅ ꯈꯤꯇꯪ ꯅꯥꯊꯩꯕꯗꯧꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯑꯁꯤꯈꯛ ꯑꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯒꯦ